Mayam Bohan Mamutita, Kangli Pirtaram Nokcheri, Simaya from the Kudol Tamzagata movies, Skimamina, Arubham. Movies the Tudu to the Saktam Langmana, Mayam Santo Saraga Kanaba, Siddharth, Amasung Catherine Teresa. Movies 2019 the Potokiba movie Mini Yatuga Filamasiki director na Sai Sekhar, Aduka Filamasiki Waliasi, horror thriller movie Mini Yatuga Filamasida, put safety officer Magit Hawaina, Patapami Simbu. Kudadana Harpagi Matada, number Pilamamani. Yamana Tajadaba Nupa Kara Nupi Kara, School Amada, Numidanga, School Giwala Duchong Aduna, School Gimanulachang Klami. Makogilaminaba, Mamana Bakarana, Mapamata, Yutakani Hadana, Makoeni, Yutamina Lehawi, Aduga, Nupi Yamaga, Nupa Magada, Classroom Amada, Aduga Nupi Yamaga Nupa Magana, Classroom Amada, Natajada Batabak, don't know the Honarami. Nupani duna school da horiba upambi tugi makhongda makhoi ni phamina duna hiu thangmina duna lerami maduri di makhoi singaw panina makhoina nuksit aing basite haiduna makhoi ani saujarami madudagi di makhoina ududa nuksit aing basit na bidamukta yuligli mapaiduna ududa yuligli du hajalami maduri di mahakna pithakli ba yubudu wokto male nuksit aing basilakti haiduna makhoina amung ududa beer bottle mapun hajalame. Beer bottle ma thakla fawa uduna aingmanu si selakti haduna nupa tuna ududa beer bottle du langsin matamda beer bottle do nusita uru leiduna lerame mata udu matamda makoy ni magyana pakalame beer bottle duna nusita paira duna makoy ni bu beer bottle duna tamthina phurame maduragi di makoy ni ihing na saram badagi di pakaladuna wala du songduna chen kirame beer bottle duna class manuda natai chada bathapak tori bana pani tugi manatalaklami aduga ahan vinu pa dubu tamthina mamai de suolame maduragi nupi du suyana pakalame beer bottle duna asomna kangi kada nupa magun pi mlemina bado madugi manatamu changlame aduga mahana mafumudru changmatam dadi nupa duna masi black magic tori bra haduna bottle du thugairame Bottle du thugai betiri nupa dabu nuksita koi pai pai helami aduga mahakpu school ki campus chingtholaklami maduragi ni makhoi ani bu makhong du pai duna soro chinglatuna udugi mathakta pukhatkirame nong alpa matamdati school adugi principal aduna school adugi toilet changba matamda toilet asi manamyan namthi aduna mayam phumba du toilet manungda changba ngamda duna lerame madudagi di mafam adura leiba satra satri sing atusu marathon menduna khangjarami manungda kai lege habasi manam nam thimanduna makoi changbangam lamde madudagi makoi yoja amana masidi jyoti madam la aga changbangam gani maramdi mahakti polakpadagi mahaki marathon ase manam amta phaudabani haiduna harami tanjalda jyoti mahaki ka lagi kumtharak ketabu matamda laiwa makhada kakching mayam chianduna leibadu urame Mahana kakching adu leire haraduna makhong adu atopa jaga tamlami mahana jibu pambu hatpa pamdabani mafam adura lapu matamda makoi principal aduda mafam asilami punjandu leip sakarigino haiduna hanglame principal na jyoti da haraki ibema nangdi polakpadagi manam phaude habatai maram aduna manung asida manam namthibuna kanamta changbangamdre aduna nangna manungna changlaka kali lege habadum ta yingchu haiduna harami wahaidu tawa matamna jyotina Masigi waja anui bisina loina tamthiu yamgani hadra saujarami Jyotina toilet manung adura changlatuna mahana mafam adudagi hui asiba mapamduna putoraki mong adu uba matamda mayamna ngaklatuna kalinu mahana hui asiba sibu namthikraba sibu angang pamadawna pamnaga tholklip sibo principal aduna harami nana masibu pamdana tholklip ase aidi corporation kangu dubu kauraga lokthon ba yabani madura Jyotina haraki tawironu makoi lalaga mahakse Pataba hauti lang thopam jaga amada lang thoki bayai mahak chu thawai pali bane aino oina phumjaru rage haduna mahana hui dubu khonglang adugi malata puraklame hui edu su pumlabani na haing wawai lami madurigi principal aduna haki nang tawada bdo sasato mafam asida inspection tawba lakladabani Jyotina kana ngai dana udugi makhongda ko machawu matawladuna mahana hui edu phumjarame mahana phumna mafam adugi waja singna Manaton sipa nupi sina phumdana kanana phumdina haiduna makoi mase noklanduna wari sanadana lerami makoi na wari sanabado Jyoti su tarami Jyoti ne mathwai nungaijadana huyeduna harami mathangi bapoktadi nangumba naton yamna singba mapok amada pokchagiko
ꯅꯨꯡꯇꯤ ꯖꯥꯏꯒꯤ ꯑꯩꯅ ꯅꯥꯇꯣꯟꯁꯦ ꯃꯅꯝ ꯈꯪꯗꯕꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯑꯩꯅ ꯈꯛꯇꯅꯤ ꯈꯪꯕ ꯉꯝꯂꯤꯕꯁꯦ ꯂꯝꯕꯤꯒꯤ ꯇ꯭ꯔꯥꯐꯤꯛꯇ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯇꯦꯅꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯥ ꯑꯃꯗ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯦꯅꯋꯥ ꯑꯗꯨꯅ ꯊꯣꯛꯂꯛꯂꯗꯨꯅ ꯀꯥꯔ ꯑꯃ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯀꯥꯔ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯀꯨꯕꯦꯔ ꯑꯣꯏꯔꯝꯃꯤ ꯀꯨꯕꯦꯔ ꯑꯣꯏꯕ ꯃꯇꯝꯗ ꯄꯥꯟꯖꯤꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯁꯦ ꯄꯩꯁꯥ ꯐꯪꯒꯗꯕꯅꯤ ꯌꯦꯡꯉꯨ ꯃꯁꯤꯗ ꯊꯣꯛꯂꯛꯂꯤꯕꯁꯦ ꯀꯨꯕꯦꯔꯅꯤ ꯄꯥꯟꯖꯤꯗꯨꯅ ꯇꯦꯅꯋꯥ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯕꯨ ꯄꯣꯟꯗ ꯐꯥꯖꯤꯜꯂꯗꯨꯅ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯟꯖꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯪꯒꯤ ꯇꯦꯅꯋꯥꯁꯦ ꯃꯃꯜ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯄꯥꯟꯖꯤꯗꯨꯅ ꯃꯁꯤꯗꯤ ꯌꯣꯟꯅꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯣꯇꯤꯅ ꯄꯥꯟꯖꯤꯗꯨꯗ ꯆꯩꯔꯒ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯎꯆꯦꯛ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄꯩꯁꯥ ꯇꯥꯟꯅꯕ ꯍꯣꯠꯅꯔꯤ ꯅꯈꯣꯏꯒꯤ ꯅꯃꯥꯏꯁꯤꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗꯕ꯭ꯔꯥ ꯎꯆꯦꯛ ꯑꯁꯤꯗ ꯍꯋꯥꯏ ꯃꯔꯨ ꯑꯃꯈꯛꯇꯪ ꯄꯤꯖꯔꯒ ꯄꯩꯁꯥ ꯇꯥꯜꯍꯜꯂꯤꯕꯅꯤ ꯃꯇꯧ ꯑꯗꯨ ꯖꯒꯟꯅ ꯇ꯭ꯔꯥꯐꯤꯛꯇ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯗꯨꯅ ꯅꯣꯛꯇꯨꯅ ꯌꯦꯡꯖꯔꯝꯃꯤ ꯃꯗꯨꯗꯩ ꯖꯣꯇꯤꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯄꯤꯛꯂꯕ ꯎꯆꯦꯛ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯣꯏ ꯄꯨꯍꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯁꯥꯅ ꯊꯟꯗꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯒꯗꯕꯅꯤ ꯅꯪꯅ ꯎꯆꯦꯛ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯦ ꯃꯍꯥꯛꯁꯦ ꯍꯥꯡꯅꯕ ꯑꯇꯤꯌꯥꯗ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯆꯝꯖꯔꯕ ꯎꯆꯦꯛ ꯑꯁꯤꯅ ꯅꯪꯒꯨꯝꯕ ꯐꯠꯇꯕ ꯃꯤꯁꯤꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔꯁꯤꯐꯥꯎ ꯈꯪꯕ ꯉꯝꯖꯗꯦ ꯑꯗꯨꯒ ꯀꯔꯝꯅ ꯃꯍꯥꯛꯅ ꯃꯤꯒꯤ ꯐ꯭ꯌꯨꯆꯔ ꯍꯥꯏꯗꯣꯔꯤꯕꯅꯣ ꯃꯇꯧ ꯑꯗꯨ ꯖꯒꯟꯁꯨ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯅꯪꯅ ꯃꯤꯁꯤꯡꯁꯤꯕꯨ ꯑꯄꯪꯕ ꯁꯤꯔꯗꯨꯅ ꯄꯩꯁꯥ ꯇꯥꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅ ꯖꯣꯇꯤꯅ ꯇꯦꯅꯋꯥ ꯑꯗꯨꯕు ꯃꯍꯥꯛꯀꯤ ꯄꯣꯟꯗꯒꯤ ꯊꯥꯗꯣꯛꯂꯝꯃꯤ ꯄꯥꯟꯖꯤꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯍꯥꯛꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯇꯠꯇꯅ ꯀꯧꯖꯔꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯛꯁꯦ ꯅꯪꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯁꯧꯖꯔꯝꯃꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯄꯩꯁꯥ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯖꯣꯇꯤꯅ ꯃꯍꯥꯛꯀꯤ ꯕꯦꯒꯇꯒꯤ ꯄꯩꯁꯥ ꯆꯕꯨꯟ ꯑꯃ ꯂꯧꯊꯣꯛꯂꯗꯨꯅ ꯄꯥꯟꯖꯤꯗꯨꯗ ꯂꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯔꯒ ꯆꯠꯈꯤꯔꯝꯃꯤ ꯖꯒꯟꯁꯨ ꯖꯣꯇꯤꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯖꯣꯇꯤꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯝꯃꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯖꯣꯇꯤꯅ ꯃꯤꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯥꯛ ꯄꯤꯖꯕ ꯃꯇꯧ ꯑꯗꯨꯁꯨ ꯌꯦꯡꯖꯗꯨꯅ ꯂꯩꯖꯔꯝꯃꯤ ꯖꯣꯇꯤꯁꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯅꯤ ꯅꯣꯡꯃ ꯃꯍꯥꯛꯀ ꯖꯒꯟꯒ ꯊꯦꯡꯅꯔꯝꯃꯤ ꯖꯒꯟꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯑꯩ ꯅꯪꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯌꯥꯝꯅ ꯐꯖꯩ ꯖꯒꯟꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯑꯃꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯅꯪꯕꯨ ꯊꯥꯒꯠꯄꯁꯦ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯑꯩꯁꯦ ꯑꯉꯥꯎꯕꯅꯤ ꯈꯜꯂꯝꯕ ꯌꯥꯏ ꯍꯣꯏ ꯉꯥꯎꯋꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯔꯤꯕꯁꯦ ꯃꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯉꯁꯤ ꯌꯥꯒꯗ꯭ꯔꯥ ꯑꯃꯨꯛꯇ ꯊꯦꯡꯅꯗ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯖꯣꯇꯤꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨ ꯃꯥ ꯉꯛꯇꯨꯅ ꯑꯗꯨꯃꯛ ꯇꯥꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯖꯣꯇꯤꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯩꯁꯦ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯃꯥꯅꯤ ꯃꯍꯥꯛꯅ ꯂꯥꯞꯅ ꯐꯝꯂꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯏꯃꯥ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯣꯇꯤꯅ ꯖꯒꯟꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯑꯩꯒꯨꯝꯕ ꯍꯥꯎꯁꯋꯥꯏꯐ ꯑꯃꯕꯨ ꯅꯪꯅ ꯂꯝꯕꯤꯗ ꯊꯠꯂꯒ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯝꯗꯧꯕꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯟꯅꯔꯝꯃꯤ ꯖꯒꯟꯅꯗꯤ ꯃꯍꯥꯛꯁꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯕꯅꯤ ꯖꯣꯇꯤꯅ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅꯁꯨ ꯌꯥꯝ ꯊꯦꯡꯂꯛꯂꯤꯁꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯃ ꯇꯝꯕꯤꯒꯦ ꯕꯕꯥ ꯉꯁꯤ ꯑꯩꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯎꯅꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯒ ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯗꯨꯗ ꯑꯩꯅꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅꯤꯗꯅ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯩꯁꯦ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯃꯥꯅꯤ ꯍꯥꯏꯖꯜꯂꯝꯃꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒ ꯊꯦꯡꯅꯔꯤꯕ ꯅꯨꯄꯥꯗꯣ ꯃꯥꯒꯁꯤꯔꯥ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯣꯇꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯃꯥꯗꯨꯁꯨ ꯂꯥꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯕꯦꯟꯁ ꯑꯗꯨꯗ ꯃꯁꯤꯒꯤ ꯃꯃꯤꯁꯤ ꯅꯠꯇ꯭ꯔ ꯊꯦꯡꯅꯈꯤꯕꯗꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯖꯣꯇꯤꯁꯨ ꯂꯣꯏꯔꯦꯗꯅ ꯑꯩꯒꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯍꯥꯏꯔꯗꯨꯅ ꯃꯊꯟꯇ ꯉꯛꯇꯨꯅ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯃꯉꯣꯟꯗ ꯉꯥꯡꯂꯨꯕ ꯁꯛꯂꯨꯕ ꯃꯌꯥꯝ ꯑꯗꯣ ꯑꯣꯏꯗꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯑꯩꯅ ꯑꯁꯦꯡꯕꯁꯤꯡ ꯑꯗꯣ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯕꯅꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯏꯌꯥ ꯑꯣꯏꯅ ꯂꯧꯁꯤꯜꯂꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯖꯒꯟ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯦ ꯖꯒꯟ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯒꯨꯔꯨꯀꯨꯜꯗ ꯇꯝꯃꯤꯟꯅꯔꯛꯄꯅꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯁꯦ ꯁꯅꯥꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯃꯥ ꯅꯠꯇꯅ ꯀꯅꯥ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤ ꯃꯄꯥꯗꯨꯅꯁꯨ ꯍꯣꯏ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯍꯥꯟꯕ ꯎꯅꯔꯒ ꯍꯦꯛꯇ ꯀꯃꯥꯏꯅ ꯂꯦꯞꯊꯣꯛꯄ ꯌꯥꯔꯤꯕꯅꯣ ꯃꯗꯨꯗꯒꯤ ꯖꯒꯟꯅ ꯍꯧꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂꯦ ꯑꯩꯗꯤ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯂꯨꯍꯣꯡꯕ ꯑꯁꯦ ꯃꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯄꯪꯕ ꯋꯥꯈꯜ ꯑꯣꯏꯒꯅꯤ
ꯑꯗꯨꯅ ꯅꯪꯒ ꯑꯩꯒ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯗꯨꯗ ꯕꯕꯥ ꯑꯩ ꯃꯥꯒ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯃꯗꯨꯗ ꯃꯄꯥꯗꯨꯅ ꯍꯣꯏ ꯁꯥꯟꯅꯔꯨꯔꯣ ꯑꯩꯒꯤꯗꯤ ꯉꯁꯥꯏ ꯄꯨꯡ ꯑꯃꯗꯤ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯕꯅꯤ ꯅꯪꯕꯨ ꯍꯥꯏꯕ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡ ꯑꯇꯩꯗꯨꯗꯤ ꯅꯪꯅ ꯊꯤꯅ ꯉꯥꯡꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯈꯣꯏꯒ ꯃꯥꯟꯅꯗꯦ ꯁꯥꯟꯅꯔꯨ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯒꯤ ꯃꯊꯛꯇ ꯊꯥꯔꯝꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯖꯣꯇꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯃꯗꯨꯗ ꯖꯒꯟꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯖꯣꯇꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯑꯁꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯃꯪꯂꯥꯟꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯁꯦ ꯂꯨꯍꯣꯡꯗꯕꯅ ꯍꯦꯟꯅ ꯐꯒꯅꯤꯅ ꯈꯜꯂꯤ ꯃꯗꯨꯗ ꯖꯒꯟꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯃꯅꯝ ꯅꯝꯕ ꯉꯝꯗꯕꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦꯅ ꯃꯁꯤꯅ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯥ ꯃꯗꯨꯗ ꯖꯣꯇꯤꯅ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯦ ꯂꯨꯍꯣꯡꯂꯀꯥꯟꯗ ꯊꯣꯛꯂꯛꯀꯗꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯈꯣꯡꯐꯝ ꯈꯨꯗꯤꯡꯒꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝ ꯋꯥꯗꯧꯔꯤꯕꯅꯤ ꯑꯍꯥꯟꯕꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯈꯥꯡꯗꯨꯅ ꯂꯩꯕꯗꯤ ꯉꯝꯂꯣꯏꯗꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯕꯨ ꯅꯨꯄꯥ ꯅꯨꯄꯤꯗꯣ ꯑꯋꯥ ꯑꯅꯥ ꯌꯦꯟꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯊꯥ ꯁꯥꯗꯨꯅ ꯑꯋꯥꯕꯗ ꯇꯥꯗꯨꯅ ꯂꯩꯗꯧꯔꯤꯕꯅꯤ ꯑꯩ ꯂꯧꯇꯥꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯃꯒꯤ ꯁꯤꯕꯒꯤ ꯂꯝꯕꯤ ꯑꯗꯣ ꯑꯩꯅ ꯑꯣꯏꯕ ꯄꯥꯝꯗꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯒꯟ ꯉꯛꯇꯨꯅ ꯖꯣꯇꯤꯗ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯁꯤꯟ ꯑꯗꯨ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯥꯛꯂꯝꯃꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯗꯨꯗ ꯖꯣꯇꯤ ꯃꯍꯥꯛ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯌꯨꯝꯗꯨꯗ ꯏꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯏꯁꯩ ꯇꯥꯔꯒ ꯖꯒꯣꯏ ꯑꯗꯨꯝ ꯁꯥꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯁꯩ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯒ꯭ꯌꯥꯁꯇ ꯁꯪꯒꯣꯝ ꯊꯥꯒꯠꯂꯝꯃꯤ ꯃꯍꯥꯛꯅ ꯏꯁꯩ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯃꯩ ꯃꯨꯠꯊꯣꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯋꯥꯛꯃꯦꯟꯗ ꯃꯂꯥꯈꯣꯡꯗ ꯏꯌꯥꯔꯐꯣꯟ ꯍꯥꯞꯆꯤꯟꯗꯨꯅ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯒ꯭ꯌꯥꯁ ꯑꯗꯨ ꯁꯪꯒꯣꯝ ꯁꯣꯔꯣꯛꯄꯗꯒꯤ ꯃꯨꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯤꯗ ꯒ꯭ꯌꯥꯁ ꯑꯗꯨ ꯂꯣꯏꯅ ꯆꯠꯈꯤꯔꯝꯃꯤ ꯖꯣꯇꯤꯗꯤ ꯃꯅꯝ ꯅꯝꯕ ꯐꯥꯎꯗꯕꯅꯤꯅ ꯃꯍꯥꯛꯅ ꯒ꯭ꯌꯥꯁ ꯃꯅꯝ ꯑꯗꯨ ꯐꯥꯎꯔꯝꯗꯦ ꯃꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯒ꯭ꯌꯥꯁ ꯃꯅꯝ ꯑꯗꯨ ꯋꯪ ꯂꯥꯎꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯄꯥꯈꯠꯂꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯃꯁꯤꯒꯤ ꯑꯉꯥꯎꯕꯤꯁꯤꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯩ ꯑꯗꯨ ꯚꯣꯜꯇꯦꯖ ꯋꯥꯡꯅ ꯈꯪꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯕꯜꯂꯕ ꯑꯗꯨ ꯆꯥꯛꯈꯤꯔꯝꯃꯤ ꯕꯜꯂꯕ ꯑꯗꯨ ꯄꯣꯈꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯍꯧꯔꯗꯨꯅ ꯃꯃꯥ ꯑꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯅ ꯃꯩ ꯆꯥꯛꯇꯨꯅ ꯖꯣꯇꯤꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯃꯥ ꯑꯗꯨ ꯃꯩ ꯆꯥꯛꯇꯨꯅ ꯁꯤꯈꯤꯔꯝꯃꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯗꯨ ꯄ꯭ꯔꯖꯦꯟ ꯗꯦꯖꯇ ꯍꯜꯂꯛꯂꯗꯨꯅ ꯖꯣꯇꯤꯅ ꯖꯒꯟꯗ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯏꯃꯥꯗꯣ ꯃꯩ ꯆꯥꯛꯇꯨꯅ ꯁꯤꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯗꯨ ꯀꯔꯤꯝꯇ ꯈꯪꯍꯧꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒ ꯍꯦꯛ ꯂꯩꯃꯤꯟꯅ ꯇꯥꯔꯒꯗꯤ ꯃꯤ ꯁꯤꯕ ꯑꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯒꯤ ꯑꯐꯕ ꯊꯕꯛ ꯀꯥꯟꯅꯗꯕ ꯊꯕꯛ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤꯕꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯥꯗꯔ ꯇꯦꯔꯦꯁꯥꯗꯤ ꯑꯣꯏꯕ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛꯅ ꯇꯥꯛꯂꯝꯂꯤꯕ ꯂꯝꯕꯤꯗꯨꯗ ꯆꯠꯄꯗꯤ ꯌꯥꯏꯗꯅ ꯑꯗꯨꯒ ꯑꯩꯅ ꯃꯤꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯪꯕꯗꯨꯁꯨ ꯑꯩ ꯄꯥꯝꯗꯦ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗꯣ ꯁꯦꯟꯅꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯕ ꯑꯗꯨꯗꯤ ꯄꯥꯝꯗꯦ ꯃꯗꯨꯗ ꯖꯒꯟꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯂꯨꯍꯣꯡꯗꯕꯒꯤ ꯃꯔꯝ ꯑꯁꯦ ꯅꯪꯒꯤ ꯃꯅꯝ ꯅꯝꯕ ꯉꯝꯗꯕꯗꯨꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯃꯤꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯕꯗꯨꯒꯤꯔ ꯑꯗꯨꯕꯨ ꯐꯔꯦ ꯍꯧꯖꯤꯛꯁꯦ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝ ꯀꯟꯐ꯭ꯌꯨꯁ ꯆꯠꯇꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯀꯟꯐ꯭ꯌꯨꯖꯟꯁꯤꯡ ꯑꯁꯦ ꯀꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩ ꯂꯥꯛꯀꯦ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯁꯤꯗꯒꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯃꯪꯗ ꯇꯣꯏꯅ ꯎꯔꯛꯑꯗꯕꯅꯤ ꯑꯗꯨꯒ ꯃꯪꯗ ꯑꯩ ꯎ ꯇꯥꯔꯒꯗꯤꯅꯦ ꯅꯄꯥꯗꯅꯦ ꯃꯦꯁꯦꯖ ꯊꯥꯍꯜꯂꯣ ꯑꯗꯨꯒ ꯌꯦꯡꯉꯨ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯂꯥꯏꯕꯛꯅꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯁꯣꯏꯗꯅ ꯊꯦꯡꯅꯍꯟꯗꯣꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯖꯒꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯔꯥꯎ ꯆꯠꯈꯤ ꯑꯗꯨꯒ ꯖꯣꯇꯤꯁꯨ ꯖꯒꯟ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯖꯣꯇꯤꯒꯤ ꯐꯣꯟꯗ ꯖꯒꯟꯅ ꯃꯍꯥꯛꯅ ꯂꯣꯟꯅ ꯀꯥꯞꯆꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯗ ꯂꯣꯏꯅ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯐꯣꯇꯣ ꯃꯔꯛ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯎꯔꯝꯃꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯖꯒꯟ ꯍꯥꯏꯔꯛꯈꯤ ꯖꯣꯇꯤ ꯅꯪ ꯅꯁꯥꯅ ꯌꯥꯗꯅ ꯅꯪꯒꯤ ꯅꯇꯨꯡ ꯀꯨꯏꯅ ꯏꯟꯅꯕꯗꯣ ꯃꯗꯨ ꯂꯥꯜꯂꯦ ꯑꯩꯁꯨ ꯈꯪꯉꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣ ꯑꯩꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯣ ꯅꯪꯅ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯅ ꯍꯟꯖꯤꯟꯅ ꯇꯧꯕ ꯄꯥꯝꯃꯤ ꯋꯥꯍꯩ ꯑꯗꯣ ꯍꯥꯏꯕ ꯃꯇꯝꯗ ꯖꯣꯇꯤꯅ ꯑꯀꯣꯏꯕꯗ ꯌꯦꯡꯗꯨꯅ ꯖꯒꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯔꯝꯃꯤ ꯃꯗꯨꯗ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯖꯒꯟ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯩꯗꯤ ꯅꯪꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯁꯦ ꯅꯪꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯅꯪꯅ ꯑꯩꯁꯦ ꯌꯥꯕꯤꯗ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯑꯉꯥꯎꯕ ꯃꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯗꯕꯅꯤ ꯃꯄꯥ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯗꯨꯅ ꯊꯥꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯂꯕ꯭ꯔꯥ ꯃꯁꯛꯇꯨ ꯌꯥꯝ ꯐꯖꯩꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯁꯥꯎꯗꯨꯅ ꯐꯣꯟꯗꯣ ꯊꯝꯃꯣ ꯌꯥꯔꯦ ꯊꯛꯏꯗꯣ ꯑꯗꯨꯝ ꯊꯛꯎ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯂꯒ ꯐꯣꯟꯗ ꯊꯝꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯖꯣꯇꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯁꯥꯔꯤ ꯑꯃ ꯁꯦꯠꯂꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯨ ꯂꯩꯔꯗꯨꯅ
ꯂꯩ ꯌꯣꯜꯂꯤꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯉꯁꯤꯗꯤ ꯀꯥꯔꯇꯤꯛ ꯄꯨꯔꯅꯤꯃꯥꯅꯤ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯕ꯭ꯔꯇꯗꯣ ꯃꯄꯨꯡ ꯐꯥꯔꯦ ꯃꯗꯨꯅ ꯗꯦꯕꯤ ꯏꯃꯥꯅ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯣꯏꯅ ꯊꯨꯡꯍꯜꯂꯗꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯣꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯖꯣꯇꯤ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯝꯕꯒꯤ ꯊꯥꯂꯤꯗꯨ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯩ ꯆꯝꯕ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯏꯁꯣꯔꯗ ꯅꯤꯖꯔꯝꯃꯤ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯅꯝꯕꯅ ꯃꯍꯥꯛꯅ ꯏꯁꯣꯔꯗꯒꯤ ꯅꯤꯅꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯑꯐꯕ ꯕꯣꯔ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯂꯨꯍꯣꯡꯍꯟꯗꯕꯤꯗ ꯂꯩꯍꯟꯕꯤꯌꯨ ꯇꯟꯖꯥꯗꯨꯗ ꯖꯣꯇꯤꯒꯤ ꯁꯥꯔꯤꯒꯤ ꯐꯤꯖꯤ ꯑꯗꯨ ꯃꯩꯅ ꯋꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯅꯤꯖꯔꯝꯃꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯍꯣꯡꯗꯣꯛꯍꯟꯕꯤꯌꯨ ꯑꯗꯨꯒ ꯖꯒꯟꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯍꯣꯡꯗꯣꯛꯍꯟꯕꯤꯌꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯕꯅꯤ ꯑꯎꯕ ꯑꯍꯜ ꯂꯃꯟ ꯈꯔꯅ ꯅꯪꯒꯤ ꯁꯥꯔꯤꯗꯨ ꯃꯩꯅ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯁꯣꯟ ꯏꯁꯩ ꯀꯌꯥ ꯁꯣꯛꯇꯨꯅ ꯂꯩꯕꯅꯤꯅ ꯃꯍꯥꯛꯅ ꯑꯍꯟꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯔꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯩꯁꯥ ꯐꯥꯎꯔꯛꯄꯗꯒꯤ ꯖꯣꯇꯤ ꯃꯍꯥꯛꯀꯤ ꯃꯄꯤ ꯃꯔꯣꯟ ꯑꯗꯨ ꯃꯩꯅ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯈꯤ ꯇꯟꯖꯥꯗꯨꯗ ꯖꯒꯟ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯂꯥꯏꯅꯤꯡꯕ ꯑꯃꯗꯒꯤ ꯐꯤ ꯃꯨꯜꯂꯒ ꯐꯤ ꯑꯗꯨ ꯃꯍꯥꯛꯅ ꯖꯣꯇꯤꯗ ꯀꯨꯞꯁꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯩꯗꯨ ꯃꯨꯠꯂꯨ ꯀꯧꯕ ꯅꯥꯏꯔꯛꯇꯕꯗꯒꯤ ꯂꯥꯏꯅꯤꯡꯕ ꯂꯥꯛꯄ ꯃꯤ ꯑꯃꯗꯒꯤ ꯃꯍꯥꯛꯅ ꯁꯪꯒꯣꯝ ꯃꯨꯜꯂꯒ ꯁꯪꯒꯣꯝ ꯑꯗꯨ ꯖꯣꯇꯤꯗ ꯍꯩꯖꯤꯜꯂꯝꯃꯤ ꯁꯪꯒꯣꯝ ꯑꯗꯨꯅ ꯖꯣꯇꯤꯕꯨ ꯄꯨꯡꯂꯨꯞ ꯂꯨꯞꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯐꯅꯌꯥꯝ ꯂꯥꯎꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ ꯖꯒꯟꯅ ꯆꯪꯁꯤꯜꯂꯗꯨꯅ ꯃꯁꯤꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯁꯦꯟꯅꯅꯕ ꯃꯤ ꯑꯃ ꯂꯩꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯁꯦ ꯖꯣꯇꯤ ꯀꯔꯤꯁꯨ ꯈꯨꯝꯖꯔꯝꯗꯦ ꯃꯗꯨꯗꯒꯤ ꯖꯒꯟꯅ ꯃꯌꯥꯝ ꯂꯣꯟꯁꯤꯜꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯩ ꯁꯛꯄ ꯗꯣꯜ ꯊꯤꯟꯕ ꯃꯌꯥꯝꯁꯤꯅ ꯇꯥꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯗꯨꯗ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯐꯤ ꯆꯥꯛꯄꯒꯤ ꯃꯅꯝꯁꯤꯗꯤ ꯈꯪꯕ ꯌꯥꯏꯅ ꯖꯒꯟꯅ ꯃꯍꯥꯛꯅ ꯃꯅꯝ ꯅꯝꯕ ꯈꯪꯗꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯗꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯤꯕ ꯃꯩꯁꯤꯡ ꯑꯃꯁꯨꯡ ꯙꯨꯞ ꯃꯅꯝꯁꯤꯡꯁꯤꯅ ꯈꯪꯉꯝꯗꯕ ꯑꯣꯏꯔꯝꯒꯅꯤ ꯖꯒꯟꯅ ꯃꯉꯣꯟꯗ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯟꯖꯕ ꯉꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯖꯒꯟ ꯁꯥꯎꯔꯒ ꯆꯠꯈꯤꯔꯝꯃꯤ ꯖꯒꯟ ꯂꯥꯏ ꯈꯨꯔꯝꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯖꯣꯇꯤꯁꯨ ꯖꯒꯟꯕꯨ ꯅꯨꯡꯁꯤꯖꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏ ꯈꯨꯔꯝꯐꯝꯗ ꯖꯒꯟ ꯑꯃꯁꯨꯡ ꯖꯣꯇꯤ ꯊꯦꯡꯅꯈꯤꯕꯗꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯅ ꯄ꯭ꯔꯖꯦꯟꯗ ꯍꯜꯂꯛꯏ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜꯗꯕꯨꯗꯤ ꯇꯣꯏꯂꯦꯠ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯑꯍꯥꯡꯕꯗ ꯎꯗ ꯃꯄꯥꯟ ꯊꯣꯛꯆꯟꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯆꯜꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯎ ꯑꯗꯨꯗꯒꯤ ꯃꯔꯤ ꯃꯔꯥꯡ ꯈꯔ ꯊꯣꯛꯂꯛꯂꯗꯨꯅ ꯆꯧꯀꯤꯗꯥꯔ ꯑꯗꯨꯕꯨ ꯃꯉꯛꯁꯝꯗ ꯌꯦꯠꯁꯜꯂꯝꯃꯤ ꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯎ ꯑꯗꯨꯗ ꯌꯦꯠꯁꯤꯜꯍꯜꯂꯝꯃꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯃꯄꯥꯟ ꯊꯣꯛꯄꯗꯨ ꯂꯣꯏꯕ ꯅꯥꯏꯔꯝꯗꯦ ꯑꯗꯨꯃꯛꯇꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯔꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯅ ꯆꯥꯒꯗꯕ ꯃꯦꯁꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯆꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯀꯅꯥꯅꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅꯗꯤ ꯈꯨꯝꯂꯝꯗꯦ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅꯗꯤ ꯃꯁꯤ ꯚꯨꯠꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯃꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯆꯧꯀꯤꯗꯥꯔ ꯑꯗꯨ ꯑꯣꯟꯁꯤꯜꯂꯒ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯌꯨ ꯉꯥꯎꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯅꯪꯗꯤ ꯑꯝꯇ ꯈꯪꯂꯝꯂꯝꯃꯔꯣꯏꯅꯦ ꯃꯗꯨ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅ ꯃꯈꯣꯏꯅ ꯚꯨꯠ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯒꯗꯤ ꯈꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯊꯟꯇ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯖꯍꯧꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯃꯥꯡꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯑꯣꯖꯥ ꯃꯌꯥꯝ ꯈꯥꯏꯒꯠꯅꯔꯒ ꯑꯃꯨꯛ ꯂꯩꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯉꯥꯡꯁꯤꯡ ꯆꯔꯥ ꯍꯦꯜꯂꯅꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥꯁꯤꯡ ꯄꯩꯁꯥ ꯈꯥꯏꯅꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯨ ꯂꯩꯔꯝꯃꯤ ꯁ꯭ꯀꯨꯜꯒꯤ ꯀꯦꯟꯇꯤꯟ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯖꯣꯇꯤꯁꯨ ꯌꯥꯎꯁꯜꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡꯒ ꯆꯥꯛ ꯆꯥꯃꯤꯟꯅꯅꯤꯡꯕꯒꯤꯅꯤ ꯑꯇꯩ ꯑꯣꯖꯥꯁꯤꯡꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯇꯤꯐꯤꯟ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯖꯣꯇꯤꯅ ꯆꯥꯛꯇꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯁꯤ ꯆꯥꯛꯁꯤꯡꯁꯦ ꯆꯥꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯃꯍꯥꯛꯅ ꯑꯣꯖꯥ ꯑꯗꯨꯗꯒꯤ ꯌꯦꯔꯨꯝ ꯑꯃ ꯂꯧꯔꯒ ꯌꯦꯔꯨꯝ 3 ꯆꯥꯔꯝꯃꯤ ꯖꯣꯇꯤꯅ ꯅꯪꯅ ꯌꯦꯔꯨꯝ ꯌꯥꯝ ꯆꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯒꯤꯅ ꯏꯃꯥꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯄ꯭ꯔꯣꯇꯤꯟ ꯐꯪꯗꯦ ꯍꯥꯏꯈꯤ ꯑꯗꯨꯅ ꯑꯩꯁꯦ ꯈꯣꯡꯁꯦ ꯕꯦꯔꯥ ꯈꯔ ꯀꯥꯏ ꯃꯗꯨꯅ ꯑꯩꯅ ꯄ꯭ꯔꯣꯇꯤꯟ ꯃꯌꯥꯝ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯌꯦꯔꯨꯝ ꯃꯌꯥꯝ ꯆꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯃꯌꯥꯝꯗꯒꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯎꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝꯗꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯇꯤꯐꯤꯟꯁꯦ 3 ꯂꯣꯏꯅ ꯆꯥꯛ ꯍꯥꯞꯄꯒ ꯄꯨꯕꯅꯤ ꯃꯁꯤꯅ ꯁꯤꯗ ꯆꯥꯔꯒꯅꯤ ꯑꯃꯁꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯨꯔꯒ ꯆꯥꯔꯣꯅꯤ ꯑꯃꯁꯤꯅ ꯍꯌꯦꯡ ꯑꯌꯨꯛꯇ ꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯒ ꯆꯥꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯤꯕꯅꯤ ꯑꯩꯒꯤ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯤꯒꯤ ꯂꯥꯛ 5 ꯇꯣꯜꯂꯤ ꯄꯩꯁꯥ ꯑꯗꯨ ꯁꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕꯗ ꯄꯩꯁꯥ ꯃꯥꯡꯍꯟꯗꯕꯅꯤ ꯁ꯭ꯀꯨꯜꯗ ꯌꯦꯜꯂꯤꯕ ꯈꯔꯁꯤꯅ ꯑꯩꯈꯣꯏ ꯄꯨꯛ ꯊꯟꯅꯕ ꯆꯥꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯖꯣꯇꯤꯅ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯂꯗꯨꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯃꯥꯗꯣ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯨꯆꯣ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯄꯤꯔꯝꯃꯤ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯑꯣꯖꯥꯗꯒꯤꯕꯨ ꯄꯩꯁꯥ ꯀꯔꯝꯅ ꯂꯧꯗꯣꯏꯅꯣ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ
Jyoti harame aduga loi masen amaga minga thiba sing kong lawaya ko haduna angang sing aduda maana advice pirame Bittu hana ko Sanjaya hana ko haduna soharaki Jyoti bu maa ke principal na kaurami Jyoti maa ke principal ki kala chalaklami madura principal na haraki Jyoti nangdi na thong masa khangwa mini school ki paikha koitre maramaduna question nam na baidamata aina topada hariba matamda makoi se mathong masa khangdi paikha loi gimna han batare maramaduna nang thengla su thengna namita su tana question jim tadin nam thopiramu Jyoti su hoi haiduna principal gi ya balorga maha computer question nam namai maha question sum namduna leiba matamdo suti thaba matam moiki aduga mi khudimak mayum daroina hanki adubu Jyoti di question dum namdana leijawi maha question number lorakpa matamda numit puta tarami maha ka du sakale haduna thong ha do ruba matamnadi udu dagi noksit akanba masilaklame Nusit aduna question sing adubu humduna koi pai pailame duga thongaw dagi question sing adusu mapalo da pairame mahang paiba question sing adubu koitan tanaduna mapan da tholakpa matamdadi classroom amagi thong makha dagi utub ama tholaktuna Jyoti gi makhong palhaladuna Jyoti do mafam aduda tusalan kheduga mahak accident thoktuna makha la tarakhi mahak school gi corridor da ta dun lerame duga nongala pa matamna mahak pu school gi staff na hospital yonki mahak hospital gi antara pa matamda mahak chingnaba magalona mahak hospital gi mahak ke ka duri tholaklame duga mahak samasam laktuna mahak patient amna leiba jaga du gi thong hang tolame thong hang toktuna yengma matamda mafam aduda short circuit thoktuna lerame mahak ahal adubu mahak ki bed ka konana mapana putoroktuna nupa adugi mathwai kalame Jyoti gi mapana nang mafam sida kadori bna haduna hangname madura Jyoti na aisu khangdi jingna bama leibida ki mafam sida lakpani madura mapana nang wire chakpagi manamse phawbadagi laklibara madura machana piduna haraki wire chakpagi manam asibu asamna tawbra machana pigi wahairu tawa matamda mapana mafam aduda nurse samana hidak khara puduna lakpa thengnarami mahana hidak adubu makhuta hajaladuna masigi manam ase kainamgi yong haduna machana pida harami Kaino khangdaba manam manami haiduna mapaduna haipa matamda mapaduna tawhom khangdana mahana sai baba la thedaba leidu lokholaduna machana piduna manam namalame mapaduna yamna harauchana manam nusibra haiduna hanami madura machana piduna hoi nusi haiduna harami machana pigi matawdu uba matamda mapana ibema nangse manam nambagi chakti domu lakleni haiduna mahana yamna harauchanami machana pidusu mapana harawa modu uba matamda yamna haraujarami Makoi ni makharau man kidana mambitagi mapita ba khangaude mapa aduna isobu thaga charaduna machanu pibu la sangam da poraktuna mahana la iduda khoiram jarami mahana machani pibu mayumda arti goladuna sangalami doga machani piduna iru nithi jana ruja thoklaba matungda mawagi sari du manam namjarami aduga mapana machanu pigidamakta makhal mathelgi santesa kaya injang kaya semladuna machanu pidu manam namalami Jyoti su wakal nungai maladuna tap tana keraga mahak school la laklame school la lakpa matamda mahpu ubu matamda mayamna Jyoti sidi nomu nomu fazatwe haduna naktuna yengnarami maduragi makhoi gi ozaoi minrebe nupi dugi manakta jangtiladuna nana ngasi charakli pa perfume ase nupa gi perfume natra haduna harami madura nupi duna madi kanamda khangli pajano haduna kamathanda kanjarami Jyoti bu yengbuda mayam mifam phongnaramdi mahana class sanglakpa matamda Ngasidi kana iluzadagi haduna mahana manam namduna yengnami maduda mahana iluzadaba mi hawgalo haduna hawpa matamda angang singa to loina hawgalami maduda idi Jyotina kaigidamati iluzadrino haduna hangba matamda noza adudi manam nam phawdabani aduna iru luzadraju kaipta khangwai haduna tharaklibani haduna angang singa tuna tamnami wahai lu taba matamda Jyotina angang singa dabu ngasidi class like tamaroi ngasidi lu nambai parata mutse haduna mapanda hodolatuna angang singa dabu mahana irulu zabirami angang chingju makoi yoza Jyotina iru zabagi matawduda yamna harau jarami nomudi Jyotina lambida gari thawduna lakpa matamda mahakki mamangda gari ma phajaladuna chakhirami mahana hingaure haduna yamna harau jarami sinawadana nupa amna mahakki construction site atuda machine ma on thawduna leba adu ubada mahana chaisinduna machine adu off tarami mahal op tawulora matungda machine adu mathanda on tawjaraklame matawadu uba matamda mahak yamna pakaki mahana amukam muthaladuna tholapa matandadi mahana chaliba maike eduda
ꯆꯞ ꯃꯥꯟꯅꯅ ꯈꯣꯡꯒꯨꯟ ꯑꯃ ꯆꯠꯄ ꯎꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯇꯝꯅꯕ ꯍꯧꯔꯛꯈꯤ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯥꯈꯠꯂꯗꯨꯅ ꯌꯨꯝ ꯃꯊꯛꯇ ꯀꯥꯈꯠꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯁꯛꯇꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯌꯣꯠ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯉꯛ ꯃꯦꯜꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗꯒꯤ ꯂꯪꯊꯔꯛꯂꯝꯃꯤ ꯃꯥꯅ ꯂꯩꯃꯥꯏꯗ ꯇꯥꯕ ꯃꯇꯝꯗꯗꯤ ꯌꯣꯠ ꯑꯃꯗ ꯌꯨꯡꯂꯗꯨꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯇꯤꯚꯤꯒꯤ ꯄꯥꯎ ꯀꯥꯡꯕꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯀꯔ ꯀꯌꯥꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯃꯤꯁꯇꯔ ꯆꯠꯇꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯇꯤꯚꯤꯗ ꯄꯥꯎ ꯁꯟꯗꯣꯛꯂꯝꯃꯤ ꯁꯤꯕꯒꯤ ꯃꯔꯝꯁꯨ ꯇꯪ ꯇꯥꯕꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯀꯌꯥꯅ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯁꯟꯗꯣꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯁꯨ ꯂꯥꯛꯂꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯅ ꯐꯪꯕꯒꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯅ ꯇꯥꯏ ꯇꯤꯚꯤꯒꯤ ꯔꯤꯄꯣꯔꯇꯔ ꯀꯌꯥꯗꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯅꯤꯁꯇꯔ ꯑꯗꯨꯗ ꯌꯨꯅꯤꯌꯟ ꯂꯤꯗꯔꯁꯦ ꯁꯣꯝꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯅꯤ ꯇꯥꯖꯩ ꯃꯥꯕꯨ ꯍꯥꯠꯂꯒ ꯀꯅꯥꯅꯕꯨ ꯀꯥꯟꯅꯕ ꯐꯪꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯄꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯂꯝꯃꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯄꯨꯂꯤꯁꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯃꯤꯁꯤꯅ ꯍꯥꯟꯅ ꯎꯕꯅꯤ ꯑꯗꯨꯒ ꯃꯁꯤꯕꯨ ꯍꯥꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯨꯁꯥꯏꯗ ꯍꯥꯏꯕꯒꯤ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯇꯝꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯃꯤꯠꯇꯨꯗ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯦ ꯃꯤꯅ ꯍꯥꯠꯄꯒꯤ ꯃꯤ ꯀꯤꯕꯒꯤ ꯃꯃꯤꯠ ꯈꯨꯌꯦꯡ ꯑꯃ ꯌꯥꯎꯔꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯃꯤꯍꯥꯠ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤ ꯑꯃꯈꯛꯇꯅ ꯍꯥꯠꯄꯗꯤ ꯑꯣꯏꯔꯣꯏ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯤ ꯑꯃꯅ ꯑꯣꯏꯒꯦꯔꯥ ꯇꯔꯥꯅ ꯑꯣꯏꯒꯦꯔꯥ ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯎꯕ ꯆꯠꯈꯤꯔꯝꯃꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯄꯤ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯀꯔꯦꯝꯅꯔꯒ ꯃꯟꯇ꯭ꯔꯤ ꯑꯁꯦ ꯀ꯭ꯂꯥꯁ 5 ꯐꯦꯜ ꯑꯣꯏꯕ ꯃꯤꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯇꯝꯂꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯃꯥꯅ ꯍꯥꯏꯕ ꯏꯟ ꯇꯥꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯃꯇꯝꯗ ꯃꯈꯣꯏꯅ CCTV ꯐꯨꯇꯦꯖ ꯀꯌꯥ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤ ꯍꯥꯠꯄꯒꯤ ꯐꯨꯇꯦꯖ ꯑꯃꯇꯗꯤ ꯐꯪꯂꯝꯗꯦ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯤ ꯍꯥꯠꯄꯗꯣ ꯌꯥꯝ ꯊꯨꯅ ꯊꯤꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯄꯣꯊꯥꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯃꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯁꯨ ꯍꯥꯠꯂꯝꯗꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯃꯀꯣꯛ ꯑꯗꯨꯗ ꯇꯝꯂꯝꯃꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯆꯧꯕ ꯑꯣꯏꯔꯤꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯚꯤꯀꯤ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯣꯖꯨꯔꯤꯗ ꯍꯥꯏꯕꯗꯤ ꯃꯣꯛꯇ ꯂꯥꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯖꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯗ ꯑꯩꯒꯤ ꯏꯌꯥꯝꯕꯁꯦ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯁꯦ ꯑꯍꯥꯟꯕꯗꯗꯤ ꯌꯣꯒꯥ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯂꯥꯏ ꯄꯨꯖꯥ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯍꯥꯠꯇꯨꯅ ꯂꯩꯔꯝꯕꯅꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯃꯌꯥꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯀꯟꯅ ꯊꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯠꯂꯝꯂꯤꯕ ꯃꯑꯣꯡ ꯑꯁꯦ ꯈꯨꯗꯝ ꯑꯃꯇ ꯊꯝꯃꯝꯗꯦ ꯑꯗꯨꯒ CCTV ꯐꯨꯇꯦꯖꯁꯤꯡ ꯑꯗꯨꯁꯨ ꯊꯧꯗꯣꯛ ꯊꯣꯛꯄ ꯑꯗꯨꯗꯒꯤ ꯃꯤꯅꯤꯠ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯣꯏꯅ ꯃꯥꯡꯂꯦ ꯆꯠꯗꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯨꯁꯤ ꯑꯁꯦ ꯃꯔꯤ ꯂꯩꯅꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯣꯏꯔꯤꯕ ꯖꯒꯥꯗꯨꯗ ꯃꯅꯥꯎꯅꯨꯄꯥꯗꯨ ꯂꯥꯛꯇꯨꯅ ꯊꯤꯕ ꯍꯨꯝꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯕꯅꯤ ꯀꯔꯤꯝꯇ ꯐꯪꯗꯦ ꯁꯦ ꯐꯣꯇꯣꯁꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯀꯥꯔꯄꯦꯠ ꯑꯃ ꯊꯥꯔꯝꯃꯤ ꯀꯥꯔꯄꯦꯠ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯥꯔꯄꯦꯠ ꯑꯗꯨꯒꯤ ꯇꯥꯏꯜꯁꯤꯡꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯈꯣꯏꯅ ꯊꯤꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤꯅ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯁꯥꯎꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯐꯣꯔꯦꯟꯁꯤꯛꯀꯤ ꯃꯤꯁꯤꯡ ꯀꯧꯔꯗꯨꯅ ꯌꯦꯡꯍꯟꯕ ꯃꯇꯝꯗꯗꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯇꯤꯁ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯈꯣꯡꯒꯨꯜ ꯑꯁꯦ ꯎꯔꯨꯕ ꯃꯇꯝꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯡꯒꯨꯜ ꯍꯥꯏꯕꯗꯤ ꯆꯥꯎꯔꯥꯛꯅ ꯅꯨꯄꯥ ꯑꯃꯒꯤ ꯋꯦꯠꯁꯦ 30 ꯅꯠꯇ꯭ꯔꯒ 60 ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯒꯤ ꯋꯦꯠꯁꯨ 50 ꯅꯠꯇ꯭ꯔꯒ 60 ꯁ꯭ꯋꯥꯏꯃꯨꯛ ꯑꯣꯏꯒꯗꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯇꯥꯔꯤꯕ ꯈꯣꯡꯒꯨꯜꯁꯤꯒꯤ ꯃꯃꯤꯁꯤꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤꯔ ꯈꯪꯗꯕ ꯑꯃꯁꯨ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯍꯣꯃꯣꯅꯤ ꯍꯥꯏꯗꯨꯅ ꯚꯤꯀꯤꯒꯤ ꯄꯥꯔꯠꯅꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗꯤ ꯉꯝꯂꯣꯏ ꯑꯃꯨꯛ ꯍꯟꯖꯤꯟ ꯆꯦꯛ ꯇꯧꯕ ꯑꯃ ꯆꯪꯒꯅꯤ ꯑꯩ ꯇꯨꯔ ꯆꯠꯂꯨꯒꯅꯤ ꯃꯗꯨ ꯍꯜꯂꯛꯂꯒ ꯌꯦꯡꯁꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯟꯇ꯭ꯔꯤꯗꯨꯒꯤ ꯃꯅꯥꯎꯄꯥꯗꯨꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠ 2ꯒꯤ ꯃꯃꯜꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯏꯌꯥꯝꯕꯗꯣ ꯅꯨꯃꯤꯠ 2ꯒꯤ ꯃꯃꯥꯡꯗ ꯍꯤꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯤꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯗꯣꯛꯇꯔ ꯑꯗꯨ ꯀꯤꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯋꯥꯗꯨ ꯌꯥꯔꯝꯃꯤ ꯄꯥꯁꯀꯤ ꯁꯤꯟ ꯑꯃꯗ ꯖꯒꯟ ꯑꯃꯁꯨꯡ ꯖꯣꯇꯤ ꯀꯣꯐꯤ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯖꯒꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯦ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯃꯗꯨꯒꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯧꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯁꯦ ꯑꯩ ꯄꯣꯔꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯑꯩꯒ ꯊꯨꯡꯅꯗ ꯇꯥꯔꯒꯗꯤ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯣꯏ ꯖꯒꯟꯅ ꯍꯔꯥꯎꯅ ꯍꯥꯏꯖꯔꯛꯈꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯒ ꯊꯦꯡꯅꯕ ꯃꯇꯝꯗꯒꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯣ ꯐꯔꯦ ꯅꯪꯒꯤ ꯃꯅꯝ ꯅꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯣ ꯁꯣꯜꯕ ꯇꯧꯔꯕꯅꯤꯅ
ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯁꯣꯜꯕ ꯇꯧꯕꯤꯕ ꯌꯥꯔꯦꯗꯅ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯣꯇꯤ ꯏꯀꯥꯏꯖꯅ ꯅꯣꯛꯆꯔꯝꯃꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯎ ꯍꯥꯏꯗꯨꯅ ꯖꯒꯟ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯑꯗꯨꯕꯨ ꯖꯣꯇꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯄꯨꯝꯕ ꯑꯗꯣ ꯃꯪꯂꯥꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯖꯣꯇꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯀꯦꯔꯗꯨꯅ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯇꯝꯅ ꯆꯠꯂꯝꯃꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯖꯣꯇꯤꯅ ꯑꯩ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯒꯗꯕ ꯂꯩ ꯑꯗꯨꯗꯨꯅ ꯍꯣꯔꯦꯟ ꯄꯥꯈꯠꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯃꯄꯥ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯑꯩꯒꯤ ꯃꯤꯠꯇ ꯀꯔꯝ ꯀꯥꯟꯗ ꯎꯍꯟꯗꯣꯔꯤꯕꯅꯣ ꯃꯗꯨꯗ ꯖꯣꯇꯤꯅ ꯏꯀꯥꯏꯖꯔꯞ ꯇꯧꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗꯤ ꯕꯕꯥꯅ ꯂꯦꯞꯄꯤꯒꯗꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯅ ꯑꯗꯨ ꯇꯥꯅ ꯅꯪ ꯂꯨꯍꯣꯡꯕ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯣꯏ ꯑꯩ ꯌꯥꯔꯒꯦ ꯑꯩꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯑꯅꯝꯕꯅ ꯑꯩꯒꯤ ꯑꯁꯣꯏꯕꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯟꯊꯨꯝꯗ ꯌꯦꯡꯖꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯖꯒꯟꯗꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯌꯥꯗ ꯋꯥꯍꯟꯈꯤꯕꯅꯣ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯁꯤꯜ ꯂꯥꯡꯕꯁꯤꯡ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ ꯃꯄꯥ ꯑꯗꯨ ꯍꯔꯥꯎꯃꯟꯗꯨꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯌꯨꯅꯤꯌꯟ ꯂꯤꯗꯔꯒꯤ ꯁꯤꯔꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯑꯗꯨꯗ ꯂꯥꯛꯂꯗꯨꯅ ꯁꯤꯕꯒꯤ ꯃꯑꯣꯡꯁꯤ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯖꯤꯟ ꯈꯣꯠꯖꯤꯟ ꯇꯧꯖꯔꯝꯃꯤ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯃꯁꯤ ꯍꯣꯃꯣ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯌꯣꯠꯆꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯌꯣꯠꯆꯩ ꯑꯗꯨꯗ ꯁꯝ ꯈꯔ ꯌꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯇꯦꯁꯇꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯁꯝ ꯑꯁꯦ ꯅꯨꯄꯤꯒꯤ ꯁꯝꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯁꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ DNA ꯌꯦꯡꯂꯗꯨꯅ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯗꯗꯤ ꯉꯝꯃꯣꯏ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯑꯃꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯁꯛ ꯑꯁꯦ ꯁꯦꯝꯕ ꯉꯝꯕꯅꯤ ꯃꯁꯤꯕꯨ ꯃꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯥꯔꯇꯤꯁ ꯍꯥꯏꯅ ꯈꯪꯅꯩ ꯃꯔꯥꯜ ꯂꯩꯔꯕ ꯃꯤ ꯑꯃꯅ ꯊꯥꯝꯕ ꯆꯨꯔꯨꯞ ꯑꯗꯒꯤ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯊꯤꯗꯨꯅ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯕꯅꯤ ꯃꯈꯣꯏꯁꯦ ꯀꯗꯥꯏꯗ ꯐꯪꯒꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯃꯦꯔꯤꯀꯥꯗ ꯐꯪꯒꯅꯤ ꯃꯗꯨꯅ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ ꯃꯤꯁꯦ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯖꯥꯠꯂꯥ ꯃꯗꯨ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯄꯨꯊꯣꯛꯄ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯦꯔꯤꯀꯥ ꯇꯝꯕ ꯂꯥꯛꯂꯝꯃꯤ ꯑꯃꯦꯔꯤꯀꯥ ꯌꯧꯕ ꯃꯇꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯥꯔꯇꯤꯁ ꯅꯨꯄꯤ ꯑꯃꯗ ꯃꯁꯝ ꯑꯗꯨ ꯇꯦꯁ ꯇꯧꯍꯟꯕ ꯃꯇꯝꯗ ꯃꯤꯍꯥꯠꯄꯒꯤ ꯁꯛꯇꯝ ꯑꯗꯨ ꯁꯦꯝꯕ ꯉꯝꯈꯤ ꯁꯛꯇꯝ ꯑꯗꯨ ꯁꯦꯝꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝꯁꯤ ꯀꯅꯥꯅꯣ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯑꯙꯥꯔ ꯀꯥꯔꯗꯀ ꯂꯤꯡ ꯇꯧꯔꯒ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯦꯡꯍꯟꯕ ꯃꯇꯝꯗꯗꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯖꯣꯇꯤꯒꯤ ꯁꯛꯇꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯖꯣꯇꯤꯕꯨ ꯕꯤꯖꯤꯅꯦꯁꯃꯦꯟꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯐꯥꯔꯒ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯍꯥꯠꯂꯤꯕꯁꯦ ꯅꯪꯒ ꯃꯈꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯩ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯖꯣꯇꯤꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯖꯔꯝꯃꯤ ꯑꯩꯗꯤ ꯇꯤꯟ ꯀꯥꯡ ꯐꯥꯎꯕ ꯍꯥꯠꯆꯗꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯈꯣꯏꯅ ꯖꯣꯇꯤꯕꯨ ꯇꯝꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯝꯃꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯀꯦꯗꯤ ꯍꯥꯠꯄꯤꯌꯨ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯤ ꯍꯥꯠꯂꯨꯕ ꯅꯠꯇꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯑꯩ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯖꯣꯇꯤꯒꯤ ꯃꯐꯤ ꯃꯨꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯔꯦꯞ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯖꯣꯇꯤ ꯀꯤꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯨꯠꯆꯔꯝꯃꯤ ꯑꯗꯨꯕꯨ ꯒꯨꯟꯗꯥ ꯈꯔꯅ ꯖꯣꯇꯤꯕꯨ ꯊꯦꯡꯅꯔꯝꯃꯤ ꯒꯨꯟꯗꯥ ꯈꯔꯅ ꯖꯣꯇꯤꯒꯤ ꯃꯅꯨꯡꯒꯤ ꯐꯤꯔꯣꯜ ꯑꯗꯨꯁꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯣꯇꯤ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯖꯔꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯕ ꯁꯛꯇꯤ ꯑꯃꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯀꯥꯎꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯇꯥꯍꯟꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯊꯧꯔꯤ ꯀꯌꯥꯅ ꯖꯣꯇꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯌꯦꯠꯁꯤꯟꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯁꯨ ꯁꯛꯈꯪꯗꯕ ꯁꯛꯇꯤ ꯑꯗꯨꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯖꯣꯇꯤꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯊꯧꯔꯤ ꯑꯗꯨꯅ ꯌꯦꯠꯂꯕ ꯃꯇꯨꯡꯗ ꯖꯣꯇꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯛꯈꯤ ꯎꯔꯤꯕ ꯗ꯭ꯔꯤꯁ꯭ꯌ ꯑꯁꯤ ꯑꯉꯛꯄ ꯐꯤꯕꯝ ꯑꯃꯅꯤ ꯖꯣꯇꯤꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯂꯪ ꯃꯌꯥꯝ ꯑꯗꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯐꯨꯔꯝꯃꯤ ꯖꯣꯇꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯖꯣꯇꯤꯅ ꯅꯪ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯣꯇꯤꯒꯤ ꯁꯛꯐꯝ ꯑꯗꯨ ꯖꯒꯟ ꯑꯣꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯅꯪ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯖꯒꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯊꯥ ꯑꯃ ꯍꯦꯜꯂꯛꯑꯕꯅꯤ ꯁꯤꯔꯤꯕꯁꯦ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯒꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅꯅꯤ ꯅꯪꯒꯤ ꯃꯤꯁꯤꯡ ꯂꯣꯏꯅ ꯍꯥꯠꯂꯤꯕꯗꯣ ꯑꯗꯨꯒ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯇꯣꯔꯤꯕꯅꯤ ꯖꯒꯟꯒꯤ ꯊꯋꯥꯏ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯍꯧꯅ ꯆꯦꯜꯂꯝꯃꯤ ꯖꯒꯟ ꯑꯗꯨ ꯖꯣꯇꯤ ꯑꯃꯨꯛ ꯑꯣꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯧꯔꯤ ꯑꯗꯨꯅ ꯌꯦꯠꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯖꯒꯟꯒꯤ ꯊꯋꯥꯏ ꯌꯥꯎꯔꯕ ꯖꯣꯇꯤꯅ ꯄꯣꯠ ꯑꯔꯨꯝꯕ ꯊꯥꯡꯅꯕ ꯀꯣꯆꯤ ꯑꯃꯗ
कोसलदुना थिल्लदुना हातखिरमे ज्योति मफी मरोन रोशलदुना महाक मफम मदुरा ग्यान तादुना लेरमे नोंगी इसिंग मरिकना महाकी ममाइना तारपा मतमदा महाक ग्यान ताखी महाक यामना किचरमे महाक थोलपा मतमदा महाकी अकोइबदा मी क्या सिदुना लेबदु महाक थेंदरमे महाक यामना पाखतखी तौरिबा मतवसु करिनो हादुना महाक पाखतना कोयिंग यिंगजरमे अदुगा ममाक की थौदोदो महाक निंगसिंगलमे ज्योति पाखतपा हेमलदुना महाकना मफम असरा कना लेगी हादुना लौजरखी मफम अदुगी मशीन अमदा with love jagan haiduna thaduna ज्योतिबु जगन लई हादुना खंगनखी मदोगदु उबा मतमदा ज्योति मबुंगनि नुसिरमे दुगा करिनो तौरिसिबु हादुना महाक खंजरमे जगन की थवाइना ज्योति दा हरखी नंगना ngasi uriba matose karamna urino haiduna naha ngakchiramgani adubu wari pumba se khange haitaragadi wari pumba se aina nangwada makokti diba machangan mamata ki warida jagan laigapagi phirol seladuna mahak chagi dukalamda cha thakpa laklame mapam adula ahau thum thongliba do yamna mot thong mo do rami mapam adula mahakna cha thaknabagi damakta cha ma piyo haiduna harami cha du isinga motpada glass adu chamtholaga cha du mongona pirami mato du matamda jaganna मीन थंगना बच्चा सिटी इसिंग अफबर चामग पीबक तोपगे हादुना हाब मतमदा नुपा दुना मंगोन थीना ngalumbe जगन चा थगला थलग सुम थलप मतमदा चा दो हाउति हादुना महाना ओथोप मतमदा दी चा गी होटल दुगी मपु दु गाई तोंदुना लाखलामे महा की गाई मिशन दा चा दो वसन बवरमे चा दुकान दगी मपु दुना थोलगला दुना हायरकी करिनो नोंगाला पसिदा पेपा तोंदरे मियामसे मदुरा महा की मियदुना थोलगलगा नसायुक्तगी निमान तौरिसे हादुना हायरकी मदुदगी करी लेरगे हादुना चागी दुकान की मपुदुना हंगबा मतमदा येंगु चा से चामदा लुपा तारा पिरगे योलेबसे लुपा अनि लेबर की ओरो लुपा अहुम अमना पोचै लेबगी ममन ओरो लुपा मंगा तोंगी से नोंगला चा फनाम योले दो पैसा जो फनाम तोंगनि बनी अदुगा नकोई मिसना मिंगोला चा पिथकलिबा से अमोट प गिलास ता पिथकपनि योलेबा चा पोसिंग असिजु कुपसलगम द थमदे मसिदा सोरतगु उफु वाफुल मैम अमन नपतुनो लेरबनि मसि चाबा मतमदा पैसा खजितंग दिटिंगनि दुबो हॉस्पिटल योबोदा पैसा मैम तिंगदरिबनि कितंग लुनाना थमु हाबिसिदा करी रा लेरगे हादुना हरमे दुकाल दुगी मपुदा कसु लेतब नंगना दुमाइना ngang याब्रा हादुना जगन थिना चेरमे नन मफम मसिदा सुमाइना सुम जग तौदु तारगदि आई पुलिस कौगनि हादुना दुकान मपुदुना हारपु मतमदा नन पुलिस कौदसु यागनि आइनोने कौगनि हादुना जगनना मा के कोइबदा लेरिबा मा की ऑफिसर सिंह अदो कौरमी अदुगा जगन से फूड सेफ्टी डिपार्टमेंट के ऑफिसर ने हाइदुना सक तकलमी जगन हरके मफम से अमोटपगी दुकानी मकोइना हाइजीन कैप्सूल पलैते अदुगा मफम से योले पोसै सिंह से कुपसन बजरैते मफम से चुरु थकप यारो हाइदुना थेटपगी बोचु लैते चामरा सिंह सिजु यानसिनबा यामना यावी हाइदुना मफम अदु सेल तौनबै दमत हरमे असम तौदना दुकान अदुबु महाकी मिसिंग सेल तौरमे दुकान मपुदुना हरके नंगना सुन तौरगैना कीगदब नते ऐसे टी शॉप ओनर सिंह की यूनियन की लीडर ने मफम मसिदा की दुकान चामगा यांखैनि थोय लेरिबनि नंगुम ऑफिसर कुंठा तरुग मुलाग्लाबनि अदुगा अदुमक छटख्राबनि पुंग अमगी मनुंगदने नंगना सील तौरिबा सो से फकायरगा नंगी नमाय दुदा थोमदुरिबनिना जगन हरखी मदुगी ई पावदो पिबिबैदमत थागचरी अदुगा मागी दुकान चामगा यांखैनि थोयदो मदुमकसु लोइना सील तौगदबनि हादुना माकी ऑफिसर सिंह अदुरा ऑर्डर पिरमी माकी ऑफिसर सिंह अदुना दुकान सिंह अदुबु लोइना सील तौरमे कला तो हादुना तौरिबना हादुना हलप तारगदि फूड सेफ्टी डिपार्टमेंट की असिस्टेंट कमिश्नर जगन की ऑर्डर ने हाइगो हादुना माकी ऑफिसर सिंह अदुबु लोइना थाकी लमिदा माकी ऑफिसर मा थेंगना लाक्लमी मदुदा जगन से पेंटर मालदुना अखोगी नबा प्लेयरसु खिता थाजनबियो हादुना हारमी अदुबु जगन से मखोई सीनियर ऑफिसर ओइदुना लेरमी जगन कईगिदमु थेंगलिबनो हादुना हंगु मतमदा लमिदा एक्सीडेंट थोकपने अरतादी नंग एक्सीडेंट थोइबा मिदो हॉस्पिटल योहलमरा हादुना जगन हंगु मतमदा मफम अदुदा आई थवाई नुंगाइते हादुना फोटो कापलगा सोशल नेटवर्क थागतपनिदा हादुना हारखी जगन ऑफिसर सिंह अदुना ngarangdi चायम दुकान रेट तौबनि ngasi कराय तौदुना हादुना हंगु मतमदा ngasi di रेट तौरoi चाक चारो से हादुना माकी ऑफिसर दुगा पन्ना होटल अमदा लाक्लमे माकी ऑफिसर दुना होटल चंगबा चापो चाबो खुदिमक्ता पैसा पीदबनि अदुबु जगन ngasi di पीदबा यारो हादुना माकी ऑफिसर सिंह दुना हारमी मखोइना चाना थंगबा लौबो चलमे मदुदगी जगन कोई लेदुना यमु मतमदा मफम अदुरा चानरिबा से बेस ओइबा चिंजांग हाक्तनि अदुबु मफम अदुरा पोया न्यावबगी चिंगनबा अदु
जगन फाउरखी हाबदी जगन की मनातोंदा पोयांग की मनम नंबर हौरखिबनी माना माकी ऑफिसर सिंह अदुबु चादनबैदमक्ता थिंगमी अदुगा मफम मसिदा रेड तौगनी हाइदुन हारखी मखोय चखमना चंगलखी अदुगा फूड सेफ्टी डिपार्टमेंट की ऑफिसर सिंहनी हाइदुना मफम अदुदा चेक तौनबैदमक्ता चंगलक्लमी जगन तिंगलिबा हवाई कांगतक अदु थांकलदुना नैबा मतमददी हवाई कांगतक अदुदा नाना लाउबा थाउगी सरुक अमा थेंगनरमे जगन हवाई से कदाई लौबनो हाइदुना हाइबा मतमदा नुपादुना इमानुएल एजेंसी दगी लौबनो हाइदुना हारमी अदुबु माकी होटल की मैनेजर अदुना थेंगना बोनबनी अदुबुना ngौरमदे असम तौदुना जगन अमसुंग मखोगी टीम हवाई की एजेंसी अदुदा लाक्लमी अदुगा हवाई की एजेंसी अदुदा मफम अदुदा पोयान यानदुना लेबदु मखोयना थेंगनरमी जगन हवाई की पैकेट अमा लंगसिलदुना एजेंसी अदुगी मकोक अदुदा मसिदा कई कई पोयान हापिबसे हाइदुना हंगबु मतमदा पैकेट अदुदा इबनी मदुदा यावसे देसी कीनी अखोयदा ओइदबा nganगनु हाइदुना जगन हारखी अखोयसे फूड सेफ्टी ऑफिसर ngaktani मदुदा नुपादुना हारखी अरु तारे असेंग हाइतारेदना मफम सिदा हवाई सिंग असगी महावसे हेंगनबैदमक्ता अखोयना सा क्या फेट असे नेशन बनी ऑफिसर अमना हारखी नंगना तोइदु यामना फते मफम अदुदा होटल अदुदा मीसिंगना वेजिटेरियन हाइदुना लाक्लिमने अदुकना अखोयना सा पिजरिबा नत्रा जगन हारखी इबना देसी की हाइना इ अदुगा नखोयना यानसनबना सागी फेट यानसलिबसुबु मसिबो चुमब्रो मदुदा नुपादुना हारखी घी से कमायना सुंगिबनो खंगब्रा सन्दगी नत्रो हाइबदी संगोमदगी यारसिगी मतांसे स्वाइदा लोसिनरसी नखोयना पामलिबा सेंफमदो हारो अदुगा मफमदि सकरो हाइदुना नुपादुना केंगना हारखी मदुदा जगन साउदुना मदु यारु हाइदुना नुपादुबु तपताना फुरमी नंगना सुनो तोइसे यामना फरोय नंग हॉस्पिटल सोइले यौबनी हाइदुना हारखी मदुदा जगन्ना हॉस्पिटल दो आई चतुरिबनी हाइदुना मफम अदु सिल तौनबैदमक्ता हारमी असम तौदुना जगन हॉस्पिटल अमगी कैंटीन अमदा लाक्लमी कैंटीन अदुदा मी कया अचा अथक चानदुना लेरमी मफम अदुमक्तदा अहल अमना महाकी मसुनुपी अनाबा अमदा ब्रेड पिजदुना लेबी मोंग उबु मतमदा जगन महाकी मनातोंदु मनम नमखी जगन ब्रेड अदुबु थांगलदुना येंगगा मनम नम मतमददी मसिदी पुमले मसिगी मैन्युफैक्चरिंग डेट चेक क्या नो हाइदुना मार्क ऑफिसर येंगु हाइदुना हाइबा मतमदा मैन्युफैक्चरिंग अमसुंग एक्सपायरी डेट लोइना सकाइरमे हाइदुना मार्क ऑफिसर अदुना तमनमे साउरब जगन ब्रेड अदु पाइरदुना कैंटीन फमलिबु नुपादुगी मनाक्ता लाक्लदुना मसिगी एक्सपायरी डेट से क्या नो हाइदुना हंगबा मतमदा थादाने पाव हाइदुना हारखी मदुदा जगन्ना आइदि पाब दोक्त्रे नंगदा पाबियु हाइदुना हारमे नुपादुना साउरदुना पो युनिंगै मतम करबा तौरंगै मतमदा चयन नरकनो आला चलुचो नंगना थौतौसो हाइदुना हाइगी मदा ऑफिसर अदुना अकोइसे फूड सेफ्टी ऑफिसर नि हाइबदगी नुपा अदु पाकपना लोरमे तगन ऑफिसर अदुना हारखी सार ब्रेड के पैकेट असिदा एक्सपायरी डेट से लोइना समाना सगारे जगन ब्रेड अदुगी फोटो लोदुना हारखी ब्रेड हाइबा पोसे लारबनने हॉस्पिटल असिदा मबुक थनबा चाजबा याबा पोसाक अमखतनी मसिदा नखोइना अपुम पिजे तारगदी कमदौनी जगन मखा तारखी येंगो ब्रेड अमन चाबा यारबसे साबदगी नुमित मरीनी फाव मंगाइरे मदुगी मतुंग नुमित तरानी की हेलब मतुंग चा तारगदी कलम फिवमद लेगिनी से खंगरा मदुर महाके ऑफिसर अदुना हकी कदौनीगी नारगसी हॉस्पिटल दमु लाक्ताबनी अदुगा मसिदा मु लायंग ताबनी अदुगा मखोई कैंटीन सिदा मखोई करबार से अमुक चथरनबनी जगन्ना साव खोंजगा लोयना हकी कैंटीन सिगी कॉन्ट्रैक्टर कनानो मदुर नुपा अदुना कीरदुना हॉस्पिटल सी दिन नोइबनी हादुना हकी दिन सी मखोई मेडिकल कॉलेज अदुगी प्रिंसिपल ने दिन अदुसु थबक अदुदगी तांतोहनखी जगन महाकी ऑफिसर सक्सेना दा फैक्ट्री में रेड तौनबैदमक्ता यिंगसिलु हादुना हारमी फैक्ट्री अदुदगी गाड़ी में थोदोरक्प थेंनरमी गाड़ी अदुगी मतुंग इनों हादुना जगन सक्सेना दा हारमी अदुगा सक्सेना सु गाड़ी अदुगी मतुंग कोइनिनरमी गाड़ी अदु फतहौदी लंथौफम मफम अमदा लाक्लमी अदुगा मफम अदुदा प्लास्टिक कंटेनर कया मरुम लंथोलमी तंजादुदा जगन से मफम अदु लाक्लमी अदुगा जगन प्लास्टिक कंटेनर से करी करी यावी योंचो हादुना हारमी मदुदा सार ऐसे ऑफिसर ने मसंग फतहौदी से न करम न चेक तौदुना हादुना हारकप मतमदा आइना नंगी सीनियर ऑफिसर ने तौगदमनि हादुना तौहलमे माग ऑफिसर सक्सेना ना हारखी मसिगी कंटेनर सिंग से करीगी दमत लंथोलिबनो मसी योंथोक तारगदी लुपा 2,200 दुम फंगदमनि मदुनि ने आइना खलिबसे हादुना जगन मफम अदु थीबो होंबा तौरखी मफम अदु थीबो होंबा तौबो मतमदा कंटेनर अदुना नपा बारकोड मचेन अमा थेंनरमी मदु उबो मतमदा मसिगी मचेन अमसु साइदा लेरमगन थीरो हादुना थेलमे बारकोड अनि दु समजना अदुना स्कैन तौदुना येमो मतमददी फॉर्मेलिन हादुना खंबा ngamखी मदुदा जगन्ना फूड कंपनी में कईदमक्ता फॉर्मेलिन सिजनैनो हादुना हारमी
Formalin hariba chemical ase asiba hakchangbu pumthadanaba taiba hidak amani saksenabu masigi matangda kupna thijanaba idamata jagan harami jagan su pendaramda lakladuna mahangna nupa amga thenrami nupa asi food company eduda thabak torma nupa amani makoi ani yu sum thaminaraduna mafam adura jagan su phamduna hadrami jagan haraki magi dine khara hen haibiu ngawdragadi wa hayu yaro haidra haraki mada nupa aduna ngaktuna nakoi kanano haidra hanglami ai kanano haibse amra thamgo nangdi nang nasana sabun sakhangjatabani microbiology tamak pasatra natru nangbo adusu gold medal phangaba yamna phaba company amada tha amagi parising humra manga phangna phawda yamna fazaraba hotel amda phamnaga thakpa yabdu mafam se langla thali sakagina kari maram gino nang madugi thaparo tokthoi ai maram nang karam na khangni no hadra na paduna hangba matamda jagan ma ha kara tu thagaladuna nupaduna ma ku masak talami madui company du dane tabak to se yamne kaini ngani tabak to riba dugi magun su khangde belu su khangde makhogi tabak to tu chokpudine mafam se yu tha si ru si jara dabani jagan ma kha tarakhi nana pur company du da tabak to matamda mafam du da formalin sizinabra madano paduna harki formalin na te maduragi hela ba chemical ka sizinalibani nupaduna jagan du da company ru to riba tabak chenga du loin tam tholami maduri saksena laktuna bill thiram masira haduna harami bill thi padi phare adubu mafam se thongni thali myam se pojan yam yawi maramduna masisu sil toksilo hadra mafam dragi tholaki madura saksena na akhoi lali se karam kan red on thokri no khang hodre haduna hajrami jagan mahaki team galona na company du laklami company du sangongi company orami mafam du lakpa matamda mafam du mi singna nakoi gumba se kaya marum laklami nakoi office magna masida poyan yaudi haduna certificate piramabni haduna harami aduna mafam sirisa ko haduna haipa matamda jagana makoi da hana employee ora manu paadu putholaduna mafam se test ong nobe dong ta harami makoi manager aduna makoi boss da phone tongna bohona jarami adubu mafam aduna mobile network jammer hapladuna kana ta phone chalaram de to ka landline chokasalami microbiology tamlui pa satra dugi maming si prabhakar koi prabhakar da mahana sangong epikena ma piraduna test ong nobe dong ta harami aduga saksena da mafam se test loidir bhawa kana to thokpa yaro amasung sangpa yaro haduna order pirami jagan phone adubu phalam adapsaladuna prabhakar da halki kari yawi madu sangoma duda prabhakar na halki sangom masida ising yan magi chang asi asum hentaragati masida yawo protein gi chang asi handai maramaduna protein gi chang asi hingana bai damata masida chemical ma hapli chemical isi mamina melamine kawi madu jagan makhadi haduna haiba matamda sangom ase thana bai damata urea so hapli haduna harami madu su hapa ya ba chang dagi double henkaladuna hapani haduna haraki yan ba ya bai chang se milliliter chamada 70 mg khatani adubu masidadi milligram chani yauri jagan sawduna haraki urea sidi labuk ta bawo chairu dabne adubu na koina masi sangom doina hapli bani ne jagan sawduna atai di kari yali haduna hamu matamda sangom ase nat launa wi damakta caustic soda jo hapli haduna harami wayu tabada jagan sawna loirami jagan sawduna manager dur haraki caustic soda je kaino khamra haduna haiba matamda nupa aduna detergent haduna haraki madra jagan haraki masigi porase koliga masung toilet sengbada sijinabani aduga na khoina masi kongon hengana bai damakta sangom da hapli bani ne jagan mu haraki atai de kari hapli haduna haiba matamda prabhakar haraki sangom ase kuina thamba yana bai damakta formalin so hapli formalin haiba wahai sitaba matamda jagan sawun mai hau ke to haraki formalin harise kagi damakta sijinai no khambra asi bhakchang ase pumthadana bai damakta sijinabani aduga masigi chemical sidi manam number bauti yamna fatte aduga na masi sangom hasaladuna icham chamjab angang sing sibu loina pithakli ne prabhakar haraki tasena haibadu masigi sangom sidi slow poison ne madudagi jagan na sawduna manager adubu sirama tamda bauta mi se sangom sijinabne aduga na koina hingne mi sibu hana bhona ribani jagan sawun heman kituna manager adubu taptangi furami aduga company du su sil tongno bai tamta order pirami mafam amadana nga singbu kuina tek launa thamna bai tamta sem leba ice habidi un singa tugi singa duda formalin yan sinduna ice kya semami makoina ice singa dubu nga da hapsalami aduga formalin si nga singda su tongana taiduna nga singa si yolami adu caption pasu yolami mafam madura jagan gi tem lakladuna mafam madura leba mi singa dubu loina farami aduga furami asum tawduna jagan na joti bu laisang atu sangom hajanduna kalamba numida duda
ꯃꯍꯥꯛꯀꯤ ꯕꯣꯁꯅ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩꯁꯤꯡꯗ ꯄꯣꯠꯌꯥꯟ ꯌꯥꯜꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯃꯌꯥꯝ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯖꯪꯒꯟꯁꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯒꯤ ꯑꯣꯐꯤꯁꯇ ꯆꯠꯂꯝꯃꯤ ꯃꯍꯥꯛ ꯐꯨꯗ ꯁꯦꯐꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯣꯁꯀ ꯎꯅꯈꯤ ꯃꯍꯥꯛꯀꯤ ꯕꯣꯁꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯌꯥꯝꯅ ꯐꯩ ꯃꯤꯁꯤꯡꯅꯗꯤ ꯄꯨꯂꯤꯁꯁꯤꯡ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯡ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯁꯤ ꯈꯛꯇꯅꯤ ꯈꯪꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯍꯛꯇꯛꯇꯒꯤꯗꯤ ꯃꯈꯣꯏꯅ ꯐꯨꯗ ꯁꯦꯐꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯁꯨ ꯈꯪꯒꯗꯕꯅꯤ ꯅꯪꯒꯤ ꯄ꯭ꯔꯨꯐꯁꯤꯡ ꯑꯗꯣ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯖꯒꯟꯅ ꯁ꯭ꯂꯥꯏꯗ ꯀꯥꯞꯊꯣꯛꯂꯛꯂꯝꯃꯤ ꯖꯒꯟꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯦ ꯁꯨꯔꯖ ꯆꯦꯇꯥ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯇꯤ ꯁꯣꯞ ꯑꯣꯅꯔꯁꯤꯡꯒꯤ ꯌꯨꯅꯤꯌꯟ ꯂꯤꯗꯔꯅꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯆꯥꯒꯤ ꯗꯨꯀꯥꯟꯗ ꯂꯩꯔꯤꯕ ꯆꯥ ꯃꯅꯥꯁꯤꯡ ꯑꯗꯣ ꯇꯦꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯗꯨꯗ ꯑꯣꯄꯤꯌꯝ ꯌꯥꯎꯕ ꯊꯦꯡꯅꯩ ꯑꯗꯨꯒ ꯆꯥ ꯃꯅꯥꯗ ꯍꯥꯞꯂꯤꯕ ꯑꯣꯄꯤꯌꯝꯁꯤ ꯀꯗꯥꯏꯗꯒꯤ ꯐꯪꯂꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯅꯦꯁ ꯕꯔꯃꯥꯗꯒꯤ ꯐꯪꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯀꯦꯔꯂꯥꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯆꯥ ꯕगाꯟꯁꯤꯡꯒꯤ ꯃꯄꯨꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯆꯥ ꯃꯅꯥ ꯊꯥꯔꯕ ꯃꯇꯝꯗ ꯆꯍꯤ 10-12 ꯁꯨꯔꯀꯥꯟꯗ ꯆꯥ ꯃꯅꯥꯁꯤꯡ ꯑꯗꯨꯗ ꯐ꯭ꯂꯦꯕꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯋꯔꯁꯦ ꯐꯖꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯆꯥ ꯃꯅꯥꯁꯤꯡ ꯑꯁꯤꯗꯤ ꯆꯍꯤ 2-3ꯗ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯁꯤꯒꯤ ꯃꯅꯥꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯀꯛꯊꯠ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯌꯥꯎꯒꯗꯕ ꯄꯥꯋꯔ ꯐ꯭ꯂꯦꯕꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯍꯥꯎꯁꯦ ꯌꯥꯎꯔꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯁꯤꯒꯤ ꯆꯥꯁꯦ ꯍꯩꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯗ ꯑꯣꯄꯤꯌꯝ ꯍꯥꯞꯄꯅꯤ ꯃꯁꯤ ꯊꯛꯄ ꯃꯇꯝꯗ ꯂꯩꯅꯥ ꯀꯌꯥ ꯄꯣꯛꯂꯛꯄꯒꯤ ꯃꯆꯥꯛꯁꯨ ꯑꯣꯏꯔꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯀꯦꯟꯁꯔ ꯃꯍꯥꯛ ꯑꯁꯤꯅ ꯗꯦꯅꯤꯌꯦꯜꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯀ꯭ꯂꯤꯟ ꯋꯥꯇꯔ ꯀꯝꯄꯅꯤꯒꯤ ꯃꯄꯨꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯈꯪꯏ ꯃꯗꯨꯗꯤ ꯅꯣꯡꯃꯗ ꯏꯁꯤꯡ ꯂꯤꯇꯔ 6 ꯊꯛ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯁꯦ ꯂꯩꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤꯅ ꯁꯥꯔꯤꯕ ꯀ꯭ꯂꯤꯟ ꯋꯥꯇꯔ ꯀꯝꯄꯅꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯊꯛꯂꯨ ꯇꯥꯔꯒꯗꯤ ꯂꯩꯅꯥ ꯃꯌꯥꯝ ꯅꯥꯔꯛꯄꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏ ꯃꯔꯝꯗꯤ ꯂꯝꯕꯤꯗ ꯇꯥꯔꯤꯕ ꯕꯣꯇꯜꯁꯤꯡ ꯑꯁꯤ ꯈꯣꯝꯒꯠꯂꯒ ꯑꯃꯨꯛ ꯆꯥꯝꯕꯣꯏ ꯆꯥꯝꯗꯕꯣꯏ ꯇꯧꯔꯒ ꯏꯁꯤꯡ ꯍꯥꯜꯂꯒ ꯄꯤꯔꯛꯄꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯕꯣꯇꯜꯁꯤꯡ ꯑꯁꯤꯗ ꯍꯥꯜꯂꯤꯕ ꯏꯁꯤꯡ ꯑꯁꯦ ꯃꯁꯤꯁꯨ ꯏꯆꯝ ꯆꯝꯕ ꯇꯨꯇꯤꯒꯤ ꯏꯁꯤꯡꯅꯤ ꯃꯁꯤꯗ ꯏꯔꯤꯕ ꯀꯝꯄꯅꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯃꯍꯥꯛ ꯑꯁꯤꯅ ꯕꯤꯀꯤ ꯃꯜꯍꯣꯇ꯭ꯔꯥ ꯀꯧꯏ ꯑꯗꯨꯒ ꯄꯕ꯭ꯂꯤꯛ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯃꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯌꯥꯝꯕꯒꯤ ꯄꯥꯋꯔꯁꯦ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤꯅ ꯆꯥꯅ ꯊꯛꯅꯕ ꯊꯥꯎ ꯑꯁꯤꯅꯤ ꯍꯥꯏꯕꯗꯤ ꯑꯆꯥꯊꯥꯎ ꯑꯁꯤꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯅꯩ ꯃꯗꯨꯗꯤ ꯊꯥꯎ ꯌꯥꯝ ꯆꯥ ꯇꯥꯔꯒꯗꯤ ꯍꯛꯆꯥꯡ ꯁꯣꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯝꯄꯅꯤꯁꯤꯅ ꯁꯥꯔꯤꯕ ꯊꯥꯎ ꯑꯁꯤ ꯆꯥ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯐꯖꯅ ꯇꯤꯟꯁꯤꯜꯂꯤ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯊꯥꯎ ꯑꯁꯤꯗꯤꯅꯦ ꯔꯤꯐꯥꯏꯟ ꯑꯣꯏꯜ ꯅꯠꯇꯦ ꯔꯤꯁꯥꯏꯀꯜ ꯑꯣꯏꯜꯅꯤ ꯃꯁꯤꯒꯤ ꯐꯠꯇꯕ ꯊꯥꯎ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ 50ꯔꯛ ꯁꯤꯖꯤꯟꯅ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯃꯆꯨ ꯑꯁꯦ ꯁꯨꯡꯍꯣꯡ ꯍꯣꯡꯕ ꯅꯥꯏꯔꯣꯏ ꯃꯁꯤ ꯊꯥꯎ ꯑꯁꯦꯡꯕ ꯑꯍꯟꯕ ꯑꯗꯨꯝ ꯃꯥꯟꯒꯅꯤ ꯃꯔꯝꯗꯤ ꯃꯁꯤꯗꯩꯗ ꯇꯥꯔ ꯃꯤꯛꯁ ꯇꯧꯕꯒꯤꯅꯤ ꯃꯁꯤꯒꯤ ꯊꯥꯎꯁꯦ ꯑꯃꯨꯛꯇꯪ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯌꯥꯝ ꯃꯥꯡꯖꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯃꯁꯤ 5-star ꯍꯣꯇꯦꯜꯗ ꯁꯤꯖꯤꯟꯅꯕꯅꯤꯃꯁꯤꯒꯤ ꯊꯥꯎꯁꯤꯡ ꯑꯁꯤ 5-star ꯍꯣꯇꯦꯜꯗ ꯗꯤꯞ ꯐ꯭ꯔꯥꯏ ꯀꯩꯀꯥ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕꯅꯤ ꯑꯗꯨꯒ ꯊꯥꯎꯁꯤꯡ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯦꯛ ꯇꯧꯁꯤꯜꯂꯒ ꯑꯇꯣꯞ-ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗ ꯑꯃꯨꯛ ꯊꯥꯗꯣꯔꯛꯄꯅꯤ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗ ꯊꯥꯎꯁꯤ ꯑꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯃꯤ ꯀꯌꯥꯅꯁꯨ ꯑꯗꯨꯃꯛ ꯆꯥꯅꯔꯤꯕꯅꯤ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯇꯟ ꯍꯧꯔꯤꯕ ꯕꯣꯔꯥ ꯍꯧꯔꯤꯕ ꯃꯐꯝꯗ ꯌꯧꯕꯅꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯊꯥꯎꯁꯤꯗ ꯅꯠꯇꯦ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯝꯁꯨ ꯇꯧꯔꯤ ꯃꯥꯒꯤ ꯖꯒꯥ ꯑꯁꯤ 50 ꯑꯦꯀꯔꯁ ꯍꯦꯟꯅ ꯍꯦꯟꯕꯅꯤ ꯌꯦꯅꯥꯎ ꯑꯃ ꯆꯥꯎꯅꯕ ꯍꯣꯠꯅꯕꯗ ꯊꯥ 3-4 ꯐꯥꯎꯗꯤ ꯆꯪꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯝ ꯑꯁꯤꯗꯗꯤ ꯀꯣꯂꯦꯁꯇꯦꯟ ꯍꯥꯏꯕ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯑꯃ ꯀꯥꯞꯄꯤ ꯃꯗꯨꯅ ꯌꯦꯟꯁꯤꯡ ꯑꯁꯦ ꯅꯨꯃꯤꯠ 38ꯅꯤꯗ ꯃꯍꯥꯛꯀꯤ ꯋꯦꯠ ꯑꯁꯦ ꯌꯥꯝ ꯐꯖꯅ ꯂꯨꯝꯃꯛꯀꯅꯤ ꯃꯁꯤꯒꯤ ꯃꯑꯣꯡ ꯇꯥꯗꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯆꯥꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯂꯩꯅꯥ ꯀꯌꯥ ꯃꯔꯨꯝ ꯄꯣꯛꯍꯜꯂꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯁꯤꯒꯤ ꯌꯦꯟꯁꯤꯡ ꯑꯁꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯅ ꯆꯥ ꯇꯥꯔꯒꯗꯤ ꯆꯍꯤ 8ꯇꯩꯅ ꯆꯍꯤ 10ꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯌꯥꯝ ꯊꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯄꯦꯔꯦꯠꯀꯤ ꯁꯥꯏꯀꯜꯗꯁꯨ ꯌꯥꯝꯅ ꯑꯦꯐꯦꯛ ꯇꯧꯔꯛꯀꯅꯤ ꯃꯗꯨꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯩꯅꯥ ꯂꯥꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯨꯇꯔꯁ ꯀꯦꯟꯁꯔ ꯐꯥꯎ ꯊꯣꯛꯄ ꯌꯥꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁ ꯑꯃꯅ ꯁꯪꯒꯣꯝꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯪꯒꯣꯝꯗ ꯄꯣꯠꯌꯥꯟ ꯌꯥꯟꯕꯒꯤ ꯈꯨꯗꯝ ꯆꯥꯡꯌꯦꯡꯁꯤꯡ ꯑꯗꯣ ꯄ꯭ꯔꯨꯐꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯗꯣ ꯉꯔꯥꯡ ꯑꯩꯅ ꯁꯤꯜ ꯇꯧꯔꯝꯕꯅꯤ ꯃꯁꯤꯗ ꯅꯠꯇꯦ ꯃꯁꯤꯗ ꯍꯥꯏꯕ꯭ꯔꯤꯠ ꯂꯐꯣꯏꯁꯨ ꯌꯥꯎꯔꯤꯕꯅꯤ ꯄꯠꯄꯁꯨ ꯅꯥꯏꯔꯔꯣꯏꯗꯕ ꯑꯗꯨꯒ ꯁꯦꯝꯁꯤꯡꯗ ꯀꯦꯟꯗꯜꯒꯤ ꯋꯦꯛꯁ ꯇꯩꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯔꯤꯕꯅꯤ ꯁ꯭ꯇꯦꯝ ꯏꯗꯂꯤꯒꯥꯗꯨꯅ ꯄ꯭ꯂꯥꯁꯇꯤꯛꯇ ꯊꯣꯡꯉꯤ ꯑꯗꯨꯒ ꯍꯨꯏꯒꯤ ꯃꯤꯠꯁꯤꯅ ꯃꯇꯟꯅꯤ ꯍꯥꯏꯔꯒ ꯌꯣꯜꯂꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯀꯌꯥ ꯃꯔꯨꯝꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯄꯣꯠꯆꯩ ꯆꯥꯔꯒ ꯍꯛꯆꯥꯡ ꯐꯒꯗꯕ ꯅꯠꯇꯦ ꯍꯛꯆꯥꯡ ꯃꯥꯡꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯊꯤꯡꯖ ꯇꯥꯔꯒꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝ ꯆꯠꯀꯅꯤ ꯑꯗꯨꯒ ꯀꯦꯟꯁꯔ ꯄꯣꯛꯂꯛꯄꯒꯤ ꯃꯆꯥꯛꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯦꯟꯁꯔ ꯍꯥꯏꯕꯁꯦ ꯂꯩꯅꯥ ꯅꯠꯇꯦ ꯕꯤꯖꯤꯅꯦꯁꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯁꯤꯜ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯌꯥꯝ ꯊꯥꯒꯠꯂꯗꯨꯅ ꯅꯪꯒꯨꯝꯕ ꯑꯣꯐꯤꯁꯔꯁꯦ ꯑꯩ ꯊꯦꯡꯅꯗ꯭ꯔꯤ ꯃꯈꯣꯏꯕꯨ ꯑꯝꯇ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯨꯐꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯒꯤꯅꯣ ꯁꯔ ꯅꯪꯅ ꯄ꯭ꯔꯨꯐꯁꯤꯡ ꯑꯁꯦ ꯃꯈꯣꯏꯗ ꯂꯣꯏ ꯄꯤꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯂꯥꯏꯗ ꯑꯃ ꯀꯥꯞꯂꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯒ
ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕꯒꯤ ꯐꯣꯇꯣ ꯑꯃ ꯎꯠꯂꯛꯈꯤ꯫ ꯖꯒꯟꯅꯥꯊꯀꯤ ꯍꯥꯏꯗꯤ ꯃꯅꯝ ꯅꯝꯕ ꯈꯛꯇꯗ ꯄꯣꯠꯁꯦ ꯄꯣꯌꯥꯟ ꯌꯥꯎꯗꯦꯁꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯁꯤꯅꯤꯌꯔꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯄꯣꯌꯥꯟ ꯌꯥꯎꯔꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ꯫ ꯖꯒꯟꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯑꯩꯅ ꯐꯥꯔꯝ ꯑꯃꯁꯨꯡ ꯀꯝꯄꯅꯤ ꯀꯌꯥ ꯁꯤꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯐꯣꯟ ꯑꯝꯇ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯛꯄꯅꯤ꯫ ꯐꯠꯇꯕ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯊꯤꯡꯕ ꯑꯝꯇ ꯂꯩꯈꯤꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯆꯤꯡꯅꯕ ꯍꯧꯔꯤꯁꯦ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯣꯏꯅ ꯇꯤꯟꯅꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯛꯄꯅꯤ꯫ ꯑꯩꯅ ꯊꯤꯖꯤꯟꯕ ꯈꯣꯠꯆꯟꯕ ꯌꯥꯕ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯨꯐ ꯄꯨꯔꯛꯑꯕ ꯃꯇꯨꯡꯗ ꯄ꯭ꯔꯨꯐꯁꯤꯡ ꯑꯗꯨ ꯅꯪꯅ ꯑꯃꯨꯛ ꯂꯣꯏꯅ ꯃꯥꯡꯍꯟꯅꯕꯒꯤ ꯍꯣꯠꯅꯕ ꯑꯗꯨ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯃꯁꯤꯁꯤꯡꯁꯦ ꯅꯪꯉꯣꯟꯗ ꯌꯦꯡꯍꯟꯕꯒꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯄꯣꯛꯂꯛꯄ꯭ꯔꯥꯅ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯪꯁꯨ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯖꯦꯜ ꯆꯪꯕꯗ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯀꯝꯄꯅꯤꯒꯤ ꯗꯦꯅꯤꯌꯦꯜ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯆꯪꯂꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯝꯄꯅꯤꯁꯤꯡ ꯑꯗꯨꯒꯤ ꯃꯄꯨꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯖꯒꯟꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯃꯗꯨ ꯖꯒꯟꯅ ꯅꯈꯣꯏꯁꯤꯡ ꯑꯁꯦ ꯅꯁꯥꯒꯤ ꯃꯃꯜ ꯌꯥꯎꯗ꯭ꯔꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯖꯒꯟꯗ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯒꯟ ꯍꯥꯏꯔꯛꯈꯤ, ꯑꯩꯁꯦ ꯏꯆꯝ ꯆꯝꯖꯕ ꯑꯣꯐꯤꯁꯥꯔꯅꯦꯅ ꯅꯈꯣꯏꯁꯤ ꯐꯨꯅꯕ ꯍꯩꯔꯝꯂꯣꯏꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯨꯅꯕ ꯍꯧꯔꯛꯈꯤꯔꯝꯃꯤ꯫ ꯗꯦꯅꯤꯌꯦꯜ, ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ? ꯅꯪ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯃꯨꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯖꯒꯟ ꯍꯥꯏꯔꯛꯈꯤ, ꯂꯝꯕꯣꯏꯁꯤꯡ ꯑꯁꯦ ꯃꯐꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯄꯨꯜꯂꯤꯉꯩꯁꯤꯗ ꯁꯔꯦꯟꯗꯔ ꯇꯧ꯫ ꯕꯤꯒꯤꯅ ꯍꯥꯏꯔꯛꯈꯤ, ꯑꯣꯐꯤꯁꯥꯔ ꯑꯃꯍꯦꯛꯇ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯈꯣꯡꯁꯤꯡ ꯑꯁꯤ ꯅꯤꯛꯄꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯂꯩꯕꯅꯤ꯫ ꯅꯪꯗꯤ ꯀꯅꯥ ꯂꯩꯖꯗꯕꯅꯤꯅ ꯅꯪꯅ ꯅꯥꯄꯟ ꯀꯥꯔꯒ ꯀꯤꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯁꯨ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯀꯤꯒꯅꯤ꯫ ꯃꯗꯨꯗ ꯖꯒꯟ ꯍꯥꯏꯔꯛꯈꯤ, ꯑꯩꯗꯤ ꯏꯁꯣꯔꯗ ꯈꯛꯇꯅꯤ ꯀꯤꯔꯤꯕꯁꯦ, ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯁꯔꯦꯟꯗꯔ ꯇꯧ, ꯅꯠꯇ꯭ꯔꯒꯗꯤ ꯇꯨꯡ ꯇꯥꯔꯛꯀꯗꯕ ꯅꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯡ ꯑꯁꯦ ꯅꯈꯣꯏꯅ ꯌꯣꯜꯂꯤꯕ ꯍꯨ ꯑꯗꯨ ꯆꯥꯗꯣꯔꯤꯕꯅꯤ꯫ ꯃꯗꯨ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯡ ꯑꯗꯨꯗꯤꯅꯦ ꯃꯈꯣꯏꯗ ꯅꯝꯗꯅ ꯄꯤꯖꯗꯣꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯀꯃꯤꯁꯅꯔ ꯑꯁꯤꯗꯤ ꯆꯨꯝꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯂꯥꯎꯅꯤ, ꯃꯤꯅꯤꯁꯇꯔ ꯀꯌꯥꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕꯅꯤ, ꯃꯗꯨꯒꯨꯝꯕ ꯄ꯭ꯔꯨꯐꯇꯨꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯌꯥꯗ ꯂꯩꯕꯅꯤ꯫ ꯃꯗꯨꯗ ꯖꯒꯟ ꯍꯥꯏꯔꯛꯈꯤ, ꯀꯣꯟꯅ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛ ꯇꯥꯔꯒꯁꯨ ꯅꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯃꯑꯣꯡ ꯇꯥꯒꯅꯤ, ꯑꯗꯨꯒ ꯑꯩꯅ ꯊꯥꯒꯠꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯚꯥꯏꯔꯦꯜꯁꯨ ꯆꯠꯈ꯭ꯔꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯗ ꯃꯤꯑꯣꯏꯕꯅ ꯊꯥꯖꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯥꯡꯂꯕꯅꯤ꯫ ꯃꯗꯨ ꯕꯤꯛꯀꯤꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯗꯛ ꯀꯌꯥꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯅꯅꯦ ꯉꯥꯏꯍꯥꯛꯇ ꯍꯣꯡꯕ ꯌꯥꯏ꯫ ꯃꯗꯨꯒꯤ ꯀꯝꯄꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯕ꯭ꯔꯦꯟ ꯑꯃ ꯅꯞꯂꯒ ꯑꯅꯧꯕ ꯀꯝꯄꯅꯤ ꯑꯃ ꯍꯥꯡꯗꯣꯛꯀꯅꯤ, ꯑꯗꯨꯒ ꯄꯣꯠꯁꯨ ꯆꯞ ꯃꯥꯟꯅꯕꯗꯣ ꯑꯗꯨꯃꯛ ꯌꯣꯟꯒꯅꯤ, ꯃꯌꯥꯝꯁꯨ ꯑꯗꯨꯃꯛ ꯂꯩꯗꯣꯔꯤꯕꯅꯤ꯫ ꯅꯪꯅ ꯄꯣꯌꯥꯟ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅ ꯁꯤꯜ ꯇꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯑꯗꯨꯃꯛꯅꯤ ꯌꯣꯟꯗꯣꯔꯤꯕꯁꯦ꯫ ꯃꯗꯨ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯈꯤ, ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯕꯣꯠꯀ ꯊꯥꯀꯠꯂꯗꯅ ꯑꯣꯔꯒꯥꯅꯤꯛꯅꯤꯒꯥꯅ ꯍꯥꯏꯖꯤꯟꯗꯣꯔꯤꯕꯅꯤ, ꯃꯗꯨꯗꯤ ꯄꯕ꯭ꯂꯤꯛꯁꯤꯡꯅ ꯂꯨꯄꯥ 10ꯒꯁꯨ ꯍꯦꯟꯀꯠꯂꯒ ꯑꯃꯨꯛ ꯂꯩꯗꯣꯔꯤꯕꯁꯦ꯫ ꯅꯈꯣꯏꯅ ꯇꯧꯔꯤꯗꯣ ꯐꯠꯇꯦ, ꯅꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯖꯒꯟꯅ ꯁꯥꯎꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯕꯤꯛꯀꯤꯅ ꯍꯥꯏꯔꯛꯈꯤ, ꯃꯇꯝ ꯑꯃꯗꯗꯤ ꯊꯥꯏꯅ ꯂꯧꯕꯨꯛꯇꯒꯤ ꯎꯆꯤ ꯐꯥꯔ ꯆꯥꯅꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏꯕꯅ ꯆꯤꯀꯟ ꯇꯤꯛꯀꯥ, ꯆꯤꯀꯟ 65 ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯅꯤ ꯆꯥꯅꯔꯤꯕꯁꯦ꯫ ꯃꯃꯥꯡꯊꯛꯇ ꯗꯤꯋꯥꯂꯤꯗ ꯖꯤꯂꯤꯕꯤ ꯄꯀꯧꯔꯥ ꯆꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯁꯥꯂꯥ ꯆꯥꯏꯔꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯉꯥꯛꯇꯅꯤ ꯆꯥꯔꯤꯕꯁꯦ꯫ ꯊꯥꯏꯅꯗꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯆꯥ ꯊꯛꯑꯒ ꯃꯤꯁꯦ ꯍꯔꯥꯎꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄ꯭ꯔꯣꯇꯤꯟ ꯁꯦꯛ ꯁꯦꯝꯅꯗꯨꯅ ꯑꯌꯨꯛꯇ ꯊꯛꯅꯔꯤꯕꯅꯤ, ꯑꯗꯨꯁꯨ ꯑꯩꯒꯤ ꯁꯪꯒꯣꯝꯗꯅꯤ꯫ ꯃꯗꯨꯗ ꯆꯥ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯁꯤꯅꯤ ꯆꯥꯎꯈꯠꯄ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯗꯨꯗꯒꯤ ꯆꯥ ꯕꯒꯥꯟꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯊꯥꯏꯅꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯈꯛꯇꯅ ꯁꯪꯒꯣꯝ ꯊꯛꯑꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯕ ꯃꯤ ꯑꯃꯅ ꯂꯨꯄꯥ 10 ꯄꯨꯊꯣꯛꯑꯒ ꯁꯪꯒꯣꯝ ꯊꯛꯄ ꯉꯝꯂꯕꯅꯤ꯫ ꯁꯃꯥꯖꯀꯤ ꯑꯋꯥꯠꯄꯗꯨꯕꯨ ꯁꯝꯖꯤꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄꯣꯌꯥꯟ ꯇꯧꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯁꯣꯂꯨꯁꯟ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯂꯝ ꯑꯁꯤꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯦ ꯀꯔꯣꯔ 150ꯅꯤ, ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯑꯁꯦꯡꯕ ꯁꯪꯒꯣꯝ ꯄꯤꯕꯁꯦ ꯀꯔꯝꯅ ꯉꯝꯗꯣꯔꯤ? ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯔꯝꯒꯗꯕ ꯃꯤꯁꯤꯡꯁꯨ ꯉꯁꯤꯗꯤ ꯃꯕꯨꯛ ꯊꯟꯅ ꯇꯨꯝꯂꯒ ꯁꯥꯟꯇꯤꯗ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯆꯍꯤ ꯁꯥꯡꯅ ꯄꯨꯟꯁꯤꯔꯒ ꯑꯄꯥꯝ ꯆꯥꯔꯒ ꯍꯤꯡꯕꯗꯣ ꯀꯩꯗꯧꯉꯩꯗꯁꯨ ꯑꯣꯏꯔꯔꯣꯏꯗꯕꯅꯤ, ꯑꯗꯨꯅ ꯑꯄꯥꯝ ꯆꯥꯔꯒ ꯃꯈꯣꯏ ꯁꯤꯅꯤꯡꯉꯒ ꯑꯗꯨꯃꯛ ꯁꯤꯖꯈꯤꯁꯅꯤ꯫ ꯃꯁꯤꯗ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯃꯗꯨꯗ ꯖꯒꯟꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯒꯤ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯩꯅ ꯂꯣꯏ ꯊꯤꯡꯖꯤꯟꯒꯅꯤ, ꯑꯗꯨꯒ ꯃꯌꯥꯝꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒ ꯃꯁꯤꯒꯤ ꯄꯣꯌꯥꯟꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯣꯠꯅꯒꯅꯤ꯫ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯒꯨꯝꯕ ꯅꯪ ꯉꯁꯤ ꯍꯤꯡꯅ ꯊꯥꯗꯔꯒꯗꯤ ꯍꯌꯦꯡꯗꯤ ꯅꯪꯒꯨꯝꯕ 100 ꯊꯣꯛꯂꯛꯀꯅꯤ, ꯃꯊꯪꯅ 1000 ꯊꯣꯛꯂꯛꯀꯅꯤ꯫ ꯅꯪꯕꯨ ꯍꯥꯠꯀꯗꯕꯒꯤ ꯃꯤ ꯀꯌꯥꯅ ꯉꯥꯏꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯕꯅꯤ, ꯑꯗꯨꯅ ꯅꯪꯕꯨ ꯉꯁꯤ ꯍꯥꯠꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯀꯔꯕꯥꯔꯁꯤꯡꯗ ꯊꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯁꯨ ꯖꯒꯟꯒꯤ ꯃꯥꯌꯣꯛꯇ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯂꯥꯎꯔꯤꯁꯤ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯕꯤꯛꯀꯤꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯆꯨꯝꯕ ꯁꯦꯡꯕ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯅꯝꯁꯤꯜꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤ ꯊꯥꯖꯤꯜꯂꯗꯨꯅ ꯖꯒꯟꯕꯨ ꯐꯨꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯖꯒꯟꯅ ꯌꯥꯝꯅ ꯐꯖꯅ ꯐꯨꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯖꯒꯟꯗ ꯊꯥꯡꯅ ꯊꯤꯜꯗꯨꯅ ꯖꯒꯟ ꯑꯗꯨꯕꯨ ꯁꯣꯛꯍꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯖꯒꯟꯕꯨ ꯐꯨꯕꯤꯔꯝꯃꯤ꯫
ꯕꯤꯀꯤꯅꯁꯨ ꯖꯒꯟꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯇꯥꯡ ꯊꯤꯜꯂꯝꯃꯤ ꯖꯒꯟꯅ ꯕꯤꯀꯤꯕꯨ ꯄꯨꯔꯒ ꯃꯈꯥꯗ ꯊꯥꯗꯔꯛꯂꯝꯃꯤ ꯑꯗꯨꯒ ꯖꯒꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯈꯣꯏ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯖꯒꯟꯒꯤ ꯃꯁꯥꯗꯨ ꯁꯣꯛꯊꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯖꯒꯟꯒꯤ ꯃꯃꯥꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯕꯥꯏꯛ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯒ ꯖꯒꯟꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯕꯤꯀꯤꯅ ꯅꯣꯡꯃꯩ ꯄꯨꯊꯣꯛꯑꯒ ꯖꯒꯟꯗ ꯀꯥꯞꯄꯝꯃꯤ ꯑꯗꯨꯒ ꯖꯒꯟꯒꯤ ꯃꯅꯒꯟꯅ ꯄꯥꯜꯂꯝꯃꯤ ꯃꯈꯣꯏꯁꯨ ꯖꯒꯟꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯅ ꯇ꯭ꯔꯦꯟꯗ ꯅꯪꯒꯤ ꯌꯦꯡꯅꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯝꯖꯤꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕꯗ ꯍꯨ ꯍꯥꯞꯄꯤꯁꯦ ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯆꯨꯝꯃꯤ ꯃꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯆꯥꯔꯤꯕꯁꯦ ꯍꯨꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯪꯉꯤ ꯃꯈꯣꯏꯅ ꯍꯨ ꯄꯤ ꯑꯗꯨꯒ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯂꯥꯌꯦꯡꯕꯤꯕꯅꯤ ꯑꯗꯨꯅ ꯀꯅꯥꯝꯇ ꯍꯥꯏꯗꯕꯅꯤ ꯉꯁꯤ ꯅꯪꯒꯤ ꯃꯇꯨꯡꯗ ꯃꯤ 100 ꯇꯥꯟꯅꯔꯦ ꯍꯌꯦꯡ 100 ꯇꯥꯟꯅꯔꯛꯀꯅꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛꯄꯨ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯣꯏ ꯍꯥꯠꯀꯅꯤ ꯌꯦꯡꯉꯨ ꯃꯨꯟꯅ ꯇꯥꯎ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯛꯇꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯃꯊꯪꯒꯤ ꯁ꯭ꯇꯦꯁꯟꯗꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯇꯣꯔꯤ ꯅꯪ ꯃꯁꯤꯒꯤ ꯆꯀ꯭ꯔꯤꯁꯦ ꯇꯣꯛꯂꯣ ꯌꯥꯔꯒꯗꯧꯔꯒꯦ ꯃꯗꯨꯗ ꯖꯒꯟꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯃꯇꯪ ꯍꯥꯏꯌꯨ ꯄꯣꯌꯥꯟ ꯇꯧꯗꯕ ꯖꯒꯥꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯃꯁꯤꯒꯤ ꯆꯀ꯭ꯔꯤ ꯑꯁꯦ ꯇꯣꯛꯀꯦ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯃꯇ ꯂꯩꯇꯦ ꯑꯐꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤ 4ꯗꯤ ꯆꯪꯕꯅꯤ ꯃꯗꯨꯗ ꯖꯒꯟꯅ ꯍꯥꯏꯔꯛꯈꯤ ꯃꯤ 4 ꯇꯥꯁꯟꯅꯕꯒꯤ ꯍꯣꯠꯅꯕꯗꯣ ꯃꯗꯨ ꯑꯩꯅ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯤꯕꯅꯤ ꯅꯪꯒꯤ ꯃꯇꯨꯡꯗ ꯀꯅꯥꯝꯇ ꯏꯟꯅꯔꯣꯏꯅꯦꯍꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯒꯟꯅ ꯍꯥꯏꯔꯛꯈꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯐꯕ ꯆꯤꯟꯖꯥꯛ ꯐꯪꯕꯁꯦ ꯑꯩꯒꯤ ꯃꯪꯂꯥꯟꯅꯤ ꯃꯗꯨꯗ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯃꯪꯂꯥꯟꯗꯣ ꯃꯪꯐꯥꯎꯅꯔꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯔꯣꯏꯒꯗꯧꯔꯒꯦ ꯅꯪ ꯂꯨꯍꯣꯡꯗꯣꯔꯕꯅꯤ ꯖꯣꯇꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯒꯗꯧꯔꯒꯦ ꯃꯗꯨ ꯖꯒꯟꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯅꯨꯡꯁꯤꯕ ꯄꯜꯂꯒ ꯑꯩꯕꯨ ꯁꯣꯟꯊꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯅ ꯅꯨꯡꯁꯤꯕ ꯑꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯑꯩꯒꯤ ꯊꯧꯁꯤꯗ ꯅꯨꯡꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯅꯪꯕꯨ ꯌꯥꯔꯣꯏꯒꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯊꯥꯡꯅ ꯊꯤꯟꯒꯦ ꯇꯧꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯒꯟ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯖꯒꯟꯅ ꯍꯪꯕ ꯃꯇꯝꯗ ꯅꯪꯁꯦ ꯁꯤꯗꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯃꯈꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯦ ꯃꯗꯨꯗ ꯖꯒꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯅꯪꯅ ꯍꯦꯛ ꯊꯥꯡ ꯁꯠꯇꯣꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯤꯈ꯭ꯔꯕꯅꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯂꯝꯖꯥ ꯁꯔꯥ ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯅꯪꯅ ꯑꯣꯏꯔꯝꯕ ꯅꯠꯇ꯭ꯔꯥ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯣ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯞꯆꯔꯝꯃꯤ ꯃꯗ ꯖꯒꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡꯁꯤꯅꯁꯨ ꯑꯩꯁꯦ ꯁꯤꯕ ꯄꯥꯝꯂꯕ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯄꯣꯠꯇ ꯄꯣꯌꯥꯟ ꯌꯥꯎꯕꯁꯦ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯄꯣꯌꯥꯟ ꯌꯥꯎꯔꯒ ꯁꯤꯕꯁꯤꯁꯨ ꯑꯩ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯊꯟꯇ ꯁꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯆꯣꯡꯊꯈꯤꯔꯝꯃꯤ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯑꯃꯅ ꯌꯩꯔꯗꯨꯅ ꯃꯍꯥꯛ ꯁ꯭ꯀꯨꯜꯒꯤ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯊꯛꯇ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯗꯤ ꯀꯞꯆꯗꯨꯅ ꯈꯪꯖꯍꯧꯋꯤ ꯖꯒꯟꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯑꯩ ꯁꯤꯔꯁꯨ ꯆꯪꯂꯁꯨ ꯑꯩꯒꯤ ꯃꯪꯂꯥꯟꯗꯤ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯨ ꯊꯥꯈꯤꯔꯝꯃꯤ ꯗꯦꯅꯤꯜꯒꯤ ꯃꯤꯁꯤꯡꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯊꯛꯇ ꯌꯦꯡꯈꯠꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯁꯤꯔꯕ ꯁꯤꯗꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯊꯥꯖꯤꯜꯂꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯤꯕꯒꯤ ꯎꯠ ꯑꯗꯨꯅ ꯁꯃꯨꯗ꯭ꯔꯗ ꯍꯩꯊꯔꯝꯃꯤ ꯁꯤꯟ ꯑꯗꯨ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯖꯒꯟꯅ ꯖꯣꯇꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ ꯅꯪꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯗꯣ ꯑꯩꯅ ꯊꯣꯡ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯆꯥꯒꯤ ꯗꯨꯀꯥꯟ ꯍꯥꯡꯕ ꯅꯨꯄꯥꯗꯨꯁꯨ ꯑꯩꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯍꯥꯠꯄꯗꯅꯤ ꯖꯣꯇꯤꯒꯤ ꯁꯝꯁꯤꯡ ꯑꯗꯨ ꯌꯣꯠ ꯑꯗꯨꯗ ꯌꯦꯠꯇꯨꯅ ꯂꯩꯍꯧꯕꯗꯣ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯖꯣꯇꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯗꯨꯅ ꯂꯥꯏꯅꯤꯡꯕꯤ ꯁꯥꯗꯨꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯃꯟꯇ꯭ꯔꯤꯗꯨꯁꯨ ꯍꯥꯠꯈꯤꯕꯅꯤ ꯃꯟꯇ꯭ꯔꯤꯗꯨꯒꯤ ꯃꯉꯛꯇ ꯌꯥꯎꯔꯤꯕ ꯁꯨꯀ꯭ꯔꯤꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯉꯛ ꯃꯅꯨꯡꯗ ꯆꯪꯍꯜꯂꯒ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯖꯒꯟꯅ ꯖꯣꯇꯤꯗ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯃꯗꯨ ꯖꯣꯇꯤꯅ ꯀꯞꯄꯒ ꯍꯥꯏꯔꯛꯈꯤ ꯂꯥꯜꯂꯤ ꯅꯪꯅ ꯇꯧꯔꯤꯗꯣ ꯃꯗꯨ ꯄꯥꯞꯅꯤ ꯅꯪꯅ ꯃꯤꯒꯤ ꯊꯋꯥꯏ ꯍꯦꯛꯇ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯤꯡꯗꯣ ꯑꯥꯏꯟꯅ ꯗꯟꯗꯤ ꯄꯤꯖꯖꯅꯤ ꯑꯥꯏꯟꯅꯗꯤ ꯃꯈꯣꯏꯕꯨ ꯊꯦꯡꯉꯨꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯖꯒꯟꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯖꯣꯇꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯑꯩ ꯁꯤꯖꯤꯟꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯇꯤꯟ ꯀꯥꯡ ꯑꯃ ꯍꯥꯠꯄ ꯋꯥꯕ ꯄꯥꯞꯅꯦ ꯈꯟꯖꯔꯤꯕꯅꯤ ꯃꯗꯨꯗ ꯖꯒꯟꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯤꯕꯁꯦ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯁꯦꯡꯉꯦ ꯑꯩꯒꯨꯝꯅ ꯃꯗꯨꯗ ꯖꯣꯇꯤꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯕ ꯄꯥꯞꯇꯨꯗꯤ ꯄꯨꯏꯅꯗ ꯑꯣꯟꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯄꯥꯝꯕꯁꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯖꯒꯟꯅ ꯖꯣꯇꯤꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗꯒꯤ ꯊꯥꯞꯅ ꯆꯠꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯖꯒꯟꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯑꯩꯅ ꯃꯤ 2 ꯍꯥꯠꯀꯗꯕ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩ ꯆꯦꯟꯅꯍꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯖꯣꯇꯤꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯨꯝꯕ ꯃꯤꯁꯤꯗ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕꯁꯦ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩ ꯅꯪ ꯑꯩ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩ ꯁꯤꯖꯤꯟꯅꯔꯒ ꯃꯤ ꯑꯃ ꯍꯥꯠꯍꯟ ꯇꯥꯔꯒꯗꯤ ꯑꯩ ꯏꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯖꯗꯨꯅ ꯁꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯖꯣꯇꯤꯅ ꯖꯒꯟꯗ ꯍꯥꯏꯔꯝꯃꯤ
ꯑꯩꯅ ꯏꯃꯥ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤ ꯍꯥꯏꯗꯨꯅ ꯖꯣꯇꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯛ ꯆꯥꯎꯕ ꯋꯥꯁꯛꯇꯨꯗꯤ ꯋꯥꯁꯛꯀꯅꯨ ꯃꯈꯣꯏꯅꯅꯦ ꯍꯨ ꯍꯥꯞꯂꯤꯕ ꯑꯁꯦ ꯈꯔ ꯂꯩꯔꯒꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇ ꯐꯥꯎꯕꯗ ꯍꯥꯞꯄꯛꯄ ꯌꯥꯏ ꯃꯈꯣꯏꯕꯨ ꯂꯦꯡꯅ ꯊꯥꯕ ꯌꯥꯔꯣꯏꯅꯦ ꯖꯣꯇꯤ ꯑꯗꯨꯒ ꯑꯩ ꯌꯥꯎꯔ ꯇꯥꯔꯗꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯑꯣꯠꯄꯗ ꯅꯩꯕꯗ ꯂꯣꯏꯔꯒꯅꯤ ꯖꯣꯇꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯖꯒꯟꯅ ꯍꯥꯏꯕꯁꯤꯡꯗꯨ ꯇꯥꯗꯕꯤꯗ ꯀꯞꯇꯨꯅ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯛꯀꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯆꯠꯄ ꯃꯇꯝꯗ ꯗꯦꯅꯤꯌꯦꯜꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯖꯒꯟꯅ ꯃꯍꯥꯛꯁꯤ ꯊꯋꯥꯏꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯈꯣꯏ ꯂꯣꯏꯅꯃꯛꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯄꯥꯈꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯈꯟꯅꯔꯝꯃꯤ ꯃꯍꯥꯛ ꯑꯁꯦ ꯍꯤꯡꯂꯝ ꯇꯥꯔꯗꯤ ꯍꯥꯠꯄ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯆꯥ ꯕꯒꯥꯟꯒꯤ ꯃꯄꯨꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯊꯋꯥꯏꯅꯤꯅ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯃ ꯀꯧꯔꯒ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯚꯨꯗꯨ ꯃꯦꯖꯤꯛꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯅꯣꯡꯃ ꯁ꯭ꯀꯨꯜꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯦꯟꯇꯤꯟꯗ ꯆꯥꯛ ꯆꯥꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯖꯣꯇꯤꯗꯤ ꯂꯥꯛꯂꯝꯗꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯆꯥꯛ ꯆꯥꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯣꯛꯇꯔ ꯇꯝꯅ ꯍꯥꯏꯕꯗꯤ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯏꯀꯠꯅꯔꯝꯃꯤ ꯖꯣꯇꯤ ꯃꯄꯥꯟꯅ ꯖꯣꯇꯤꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯖꯒꯟꯁꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯦꯔꯤꯀꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯣꯇꯤꯅꯗꯤ ꯖꯒꯟ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯔꯝꯅꯕꯨ ꯅꯝꯊꯥꯛ ꯇꯧꯅꯤꯒꯦ ꯑꯁꯤꯕ ꯃꯤꯅꯕꯨ ꯀꯃꯥꯏꯅ ꯅꯝꯊꯥꯛ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁ꯭ꯀꯨꯜꯗꯒꯤ ꯖꯣꯇꯤꯗ ꯐꯣꯟ ꯇꯧꯔꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯦꯟꯇꯤꯟꯒꯤ ꯆꯥꯛ ꯆꯥꯔꯨꯕꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯋꯥꯟꯊꯈ꯭ꯔꯦ ꯈꯣꯡꯒꯣꯟ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ ꯖꯣꯇꯤ ꯊꯤꯟꯊꯕ ꯀꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯁꯤꯡ ꯀꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯖꯣꯇꯤꯅ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯣꯏꯅ ꯁꯤꯈꯤꯔꯝꯃꯤ ꯇꯤꯚꯤꯒꯤ ꯄꯥꯎ ꯂꯥꯛꯄ ꯃꯇꯝꯗ ꯇꯤꯔꯛꯅꯒꯔꯗ ꯂꯩꯕ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗꯨꯗ ꯑꯉꯥꯡ 10 ꯋꯥꯟꯊꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯝꯃꯤ ꯑꯗꯨꯕꯨ 5ꯗꯤ ꯀꯟꯕ ꯉꯝꯗꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯄꯤꯔꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯁ꯭ꯀꯨꯜꯒꯤ ꯃꯄꯥꯟꯗ ꯌꯣꯜꯂꯤꯕ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨꯗ ꯄꯣꯠꯌꯥꯟ ꯌꯥꯎꯕꯗꯒꯤ ꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯁꯟꯗꯣꯛꯂꯝꯃꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯔꯨꯕ ꯑꯉꯥꯡꯁꯤꯡꯗꯨꯅꯤ ꯁꯤꯔꯤꯁꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯂꯥꯟꯅ ꯁꯟꯗꯣꯛꯈꯤ ꯃꯔꯝꯗꯤ ꯁ꯭ꯀꯨꯜꯗ ꯄꯤꯔꯛꯂꯤꯕ ꯑꯉꯥꯡꯒꯤ ꯃꯦꯠꯁꯤꯡ ꯑꯗꯨ ꯄꯣꯠꯌꯥꯟ ꯌꯥꯎꯋꯤ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯈꯤ ꯇꯥꯔꯒꯗꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯍꯥꯏꯕꯒꯤꯅꯤ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯖꯣꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅꯁꯨ ꯃꯄꯥꯟꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯔꯟ ꯇꯧꯕꯗꯒꯤ ꯁꯤꯕ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯂꯝꯃꯤ ꯖꯣꯇꯤꯗ ꯑꯉꯥꯡ ꯑꯁꯤꯕꯁꯤꯡꯗꯨꯒꯤ ꯄꯦꯔꯦꯟꯁ ꯑꯃ ꯂꯥꯛꯂꯗꯨꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯄꯥꯟꯗ ꯀꯔꯝꯅ ꯊꯣꯛꯇꯨꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯗꯣꯔꯤꯕꯅꯣ ꯄꯩꯁꯥ ꯄꯥꯏꯗꯕꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯔꯨꯝ ꯆꯥꯔꯨꯕ ꯑꯉꯥꯡ ꯈꯛꯇꯅꯤ ꯁꯤꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯖꯣꯇꯤ ꯃꯣꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯦꯔꯦꯟꯁꯁꯤꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯆꯥꯁꯤꯡ ꯑꯗꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕꯗ ꯁꯤꯕ ꯅꯠꯇꯦ ꯁ꯭ꯀꯨꯜꯒꯤ ꯂꯟꯆ ꯆꯥꯕ ꯃꯇꯝꯗ ꯁꯤꯕꯅꯤ ꯌꯦꯔꯨꯝ ꯆꯥꯕ ꯑꯉꯥꯡꯁꯤꯡꯗꯨꯅꯤ ꯁꯤꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯂꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯀꯔꯤꯕꯨ ꯇꯧꯖꯔꯨꯅꯤꯒꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯤꯕ ꯃꯇꯝꯗ ꯂꯥꯛ 5 ꯄꯤꯅꯤ ꯍꯥꯏ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯜꯂꯨꯔꯤꯕ ꯁꯦꯟꯐꯝꯗꯨꯁꯨ ꯁꯤꯡꯕ ꯉꯝꯗꯣꯔꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅ ꯁꯤꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕꯤꯗꯨꯅ ꯁꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯅ ꯑꯉꯥꯡꯒꯤ ꯑꯁꯤꯕꯗꯨ ꯂꯧꯔꯝꯃꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯀꯞꯂꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯖꯣꯇꯤ ꯆꯪꯁꯤꯜꯂꯗꯨꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯥꯏꯈꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯆꯥꯅ ꯊꯛꯅꯕꯗ ꯄꯣꯠꯌꯥꯟ ꯌꯥꯎꯕꯗꯒꯤ ꯇꯧꯕ ꯉꯥꯛꯇꯅꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯍꯥꯏꯗꯨꯅ ꯖꯣꯇꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯑꯄꯤꯛꯄ ꯑꯩꯈꯣꯏꯗꯤ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤꯒꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯍꯥꯏꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯅꯤ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯄꯣꯁ ꯃꯣꯔꯇꯦꯝ ꯇꯧꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯩꯈꯤꯕ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯖꯣꯇꯤꯗ ꯗꯣꯛꯇꯔ ꯑꯁꯤ ꯅꯪ ꯂꯩꯔꯥ ꯗꯤꯒ꯭ꯔꯤ ꯈꯔꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯈꯔ ꯄꯥꯏꯔꯒ ꯑꯩꯉꯣꯟꯗ ꯇꯝꯕꯤꯕ ꯌꯥꯕ꯭ꯔꯥ ꯑꯩꯁꯦ MBBSꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒ ꯌꯥꯅꯕ ꯄꯨꯔꯛꯂꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯗꯨ ꯉꯥꯡꯕꯩ ꯀꯔꯤ ꯍꯛ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯣꯇꯤ ꯁꯥꯎꯗꯨꯅ ꯃꯍꯥꯛ ꯀꯦꯁ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯂꯥꯛꯄ ꯚꯨꯗꯨ ꯃꯦꯖꯤꯛ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯀꯌꯥ ꯇꯧꯔꯗꯨꯅ ꯖꯒꯟꯒꯤ ꯊꯋꯥꯏ ꯑꯗꯨ ꯀꯣꯂꯤ ꯆꯐꯨ ꯑꯃꯗ ꯍꯥꯞꯂꯝꯗꯨꯅ ꯐꯤ ꯌꯣꯝꯁꯤꯜꯂꯗꯨꯅ ꯑꯦꯀ꯭ꯋꯥꯔꯤꯌꯝ ꯑꯃꯗ ꯊꯥꯗꯔꯝꯃꯤ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯗ ꯃꯥꯏꯕꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯒꯅꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯗ꯭ꯔꯤ ꯐꯠꯇꯕ ꯊꯋꯥꯏ ꯃꯥꯡꯍꯟꯕꯗꯤ ꯌꯥꯝꯅ ꯂꯥꯏ ꯑꯗꯨꯕꯨ ꯑꯐꯕ ꯊꯋꯥꯏ ꯃꯥꯡꯍꯟꯕꯗꯤ ꯃꯇꯝ ꯆꯪꯕꯅꯤ ꯃꯁꯤ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯈꯛꯇꯅꯤ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤꯁꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯄꯨꯔꯥ ꯃꯥꯡꯍꯟꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯆꯪꯗꯨꯅ ꯂꯥꯛꯂꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯗꯨ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯎꯠ ꯑꯗꯣ ꯈꯣꯡꯕꯥꯟꯗ ꯊꯥꯗꯈꯤꯒꯗꯕꯅꯤ ꯅꯈꯣꯏꯅ ꯖꯒꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯊꯥꯔ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯎꯠ ꯑꯗꯣ ꯅꯈꯣꯏꯅ ꯁꯃꯨꯗ꯭ꯔꯗ ꯊꯥꯗꯔꯤꯗꯣ ꯃꯗꯨ ꯅꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦ ꯁꯛꯇꯤ ꯂꯩꯕ ꯍꯦꯟꯒꯠꯂꯛꯄꯅꯤ ꯑꯗꯨꯒ ꯁꯦꯡꯕꯁꯨ ꯍꯦꯟꯒꯠꯂꯛꯄꯅꯤ ꯃꯍꯥꯛꯁꯨ ꯈꯣꯡꯕꯥꯟꯗ ꯊꯥꯗꯔꯝꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯑꯃ ꯆꯪꯉꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯟꯅ ꯍꯥꯠꯂꯣ ꯑꯗꯨꯗꯨꯒ ꯃꯩ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯎꯠ ꯑꯗꯣ ꯈꯣꯡꯕꯥꯟꯗ ꯊꯥꯗꯒꯗꯕꯅꯤ ꯖꯣꯇꯤꯅ ꯎꯀꯤꯅꯕꯗ ꯃꯁꯤꯒꯤ ꯀꯦꯁꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯎꯀꯤꯅꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯂꯣꯏꯅ ꯌꯥꯔꯕꯅꯤ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯨꯗꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯖꯣꯇꯤꯒꯤ ꯀꯦꯁ ꯑꯗꯨ
ꯊꯦꯡꯅꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯇꯥꯟꯖꯥꯗꯨꯗ ꯕꯤꯀꯤꯒꯤ ꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯖꯣꯇꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯆꯥ ꯕꯒꯥꯟꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗꯤ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯀꯦꯁ ꯇꯧꯅꯤꯡꯅ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯋꯣꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯇꯨꯃꯤꯟꯅ ꯌꯨꯝꯗ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯖꯣꯇꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯕꯤꯀꯤꯅ ꯍꯥꯏꯈꯤ ꯅꯪ ꯊꯥꯗꯣꯛꯂꯒ ꯃꯥꯁꯦ ꯂꯥꯛꯍꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯥ ꯂꯥꯛꯇꯥꯔꯗꯤ ꯂꯥꯏ ꯁꯥꯕ ꯇꯥꯔꯦ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯖꯣꯇꯤꯕꯨ ꯕꯤꯀꯤꯅ ꯐꯨꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯦꯀ꯭ꯋꯥꯔꯤꯌꯝꯗ ꯖꯒꯟꯒꯤ ꯊꯋꯥꯏ ꯑꯗꯨ ꯆꯐꯨꯗꯨꯗꯒꯤ ꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯖꯣꯇꯤꯅ ꯀꯞꯆꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯒꯟ ꯅꯪꯅ ꯍꯥꯏꯔꯝꯕꯗꯣ ꯑꯁꯦꯡꯕꯅꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩꯕꯨ ꯀꯟꯕꯤꯔꯣ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯖꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯀꯤꯅ ꯖꯣꯇꯤꯕꯨ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯣꯇꯤꯕꯨ ꯁꯤꯡ ꯀꯌꯥ ꯍꯥꯞꯆꯤꯜꯂꯗꯨꯅ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯒꯦ ꯇꯧꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯒꯟꯒꯤ ꯊꯋꯥꯏ ꯌꯥꯎꯔꯤꯕ ꯀꯨꯂꯤ ꯆꯐꯨ ꯑꯗꯨ ꯉꯥꯅ ꯀꯤꯁꯤ ꯊꯣꯛꯄꯤꯔꯗꯨꯅ ꯖꯒꯟꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯦꯀ꯭ꯋꯥꯔꯤꯌꯝꯗꯒꯤ ꯄꯥꯏꯊꯣꯔꯛꯈꯤ ꯑꯗꯨꯒ ꯖꯣꯇꯤꯒꯤ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯆꯪꯂꯝꯃꯤ ꯃꯈꯣꯏꯅ ꯖꯣꯇꯤꯒꯤ ꯍꯛꯆꯥꯡꯗ ꯃꯩ ꯆꯪꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯊꯟꯗ ꯃꯩ ꯆꯥꯛꯇꯨꯅ ꯁꯤꯖꯔꯝꯃꯤ ꯖꯣꯇꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯃꯩ ꯊꯥꯗꯣꯔꯤꯕꯅꯣ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯝꯕ ꯉꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯒꯟꯒꯤ ꯊꯋꯥꯏ ꯌꯥꯎꯔꯕ ꯖꯣꯇꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯕꯕꯨ ꯐꯨꯔꯗꯨꯅ ꯂꯣꯏꯅ ꯍꯥꯠꯂꯝꯃꯤ ꯆꯦꯟꯈꯤꯕ ꯈꯔꯗꯨꯁꯨ ꯏꯁꯤꯡꯒꯤ ꯏꯄꯣꯝꯅ ꯊꯠꯂꯗꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯈꯤꯔꯝꯃꯤ ꯆꯥ ꯕꯒꯥꯟꯒꯤ ꯅꯨꯄꯥꯗꯨꯗꯤ ꯆꯦꯜꯂꯗꯨꯅ ꯃꯐꯝꯗ ꯂꯣꯠꯂꯝꯃꯤ ꯑꯗꯨꯒ ꯖꯒꯟꯅ ꯕꯤꯀꯤꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯕꯤꯀꯤ ꯂꯣꯈꯥꯛꯗ ꯇꯥꯈꯤꯒꯦ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯆꯥ ꯕꯒꯥꯟꯒꯤ ꯅꯨꯄꯥꯗꯨꯁꯨ ꯆꯦꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯤꯡꯗꯒꯤ ꯅꯨꯡꯖꯥꯎ ꯀꯌꯥ ꯇꯥꯍꯜꯂꯛꯇꯨꯅ ꯆꯥ ꯕꯒꯥꯟꯒꯤ ꯅꯨꯄꯥꯗꯨꯁꯨ ꯅꯟꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯕꯤꯀꯤꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯖꯒꯟꯅ ꯍꯥꯏꯔꯛꯈꯤ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯅꯪꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤ ꯐꯠꯇꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯁꯪꯒꯣꯝꯗ ꯐꯥꯎꯗ ꯄꯣꯌꯥꯟ ꯌꯥꯟꯕ ꯉꯝꯒꯗꯕ ꯃꯤꯅꯤ ꯆꯨꯔꯨꯞꯀꯤ ꯄꯦꯀꯦꯠꯇ ꯀꯦꯟꯁꯔ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯅꯤꯡ ꯌꯨꯗꯁꯨ ꯏꯔꯤꯕꯅꯤ ꯂꯥꯛꯀꯗꯕ ꯃꯇꯝ ꯑꯁꯤꯗ ꯆꯦꯡ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯊꯥꯎ ꯑꯃꯁꯨꯡ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝꯗ ꯐꯥꯎꯗ ꯑꯁꯨꯝꯅ ꯏꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯍꯥꯠꯄ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯒꯟꯅ ꯕꯤꯀꯤꯕꯨ ꯐꯨꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛ ꯑꯗꯨ ꯑꯌꯨꯡꯕ ꯄꯣꯁ ꯑꯃꯗ ꯊꯤꯟꯖꯤꯜꯂꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯔꯣꯏꯕꯁꯤꯗ ꯖꯣꯇꯤꯅ ꯅꯪꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯂꯣꯏꯅ ꯆꯠꯀꯅꯤ ꯑꯗꯨꯒ ꯅꯪꯒ ꯑꯩꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯞꯊꯣꯛꯅꯔꯣꯏ ꯍꯥꯏꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤ